Lai thak khong, lai kha khong, khong gi khong lam tari lai khong ma pal ma gua han bada phat pi ramuni. Hai budau ma shi ma kha lai na ta badi lam li lam dam ma shi bu wan ba lai lama badu ma balam shin badu shin ba sing ola ya puna ma gua han bada Honi zarangi lightning thâu pai bungo ngashi ai ga bharab korunmi abhiman sinjena drava thaman lalang drava ai ga bharab korunmi Pangjadrabana pari ay koina taragi thaugal maktabu pangjaba Mai bima yon kibat samang akpiu lan kibat samabu kanbiu Kubak sangjo taragi dung aili singaloi nana Hoa sangjo shibna Masigina makha leina tabadi Bongna pham lamdam palim imagi min khaibu wanglil mikup kharadang saitha zarangi Malim leina lamba Palim iman marum mi ko rau nong na wang bara ko rau nong dol na wang bara ipan thâu ipan mawangi hay hayya hay hayya palim pan thâu pok na lam palim pan thâu ani pok na lam ipok na lam dam na mahili hay hayya hayya kang lay siya ng pung mayol
lại na tha ba lâm đầm ni cần lấy sana bung ma yo li lại na da tha ba di lâm đầm ni kha ga wang ga na sang ba lâm nôm bốc nông chúc tin ba lâm kha ga wang ga na sang ba lâm nôm bốc nông chúc tin ba lâm khay na ya ho cần lấy sana bung ma yo lại tha ba lâm đầm ni cần lấy sana bung ma yo đi lại na da tha ba di lâm đầm ni awang thang ba na mai cây da awang câu ru a chua câu bru câu nu đi a ni na awang thang ba na mai cây da awang câu ru a chua câu bru câu nu đi a ni na awang khay awang kun khay awang kun khay ngọc ba na ki na ching na pan phadi bi lai na da tha ba di lâm đầm ni cần lấy sana bung ma yo lai na tha ba lâm đầm ni cần lấy sana bung ma yo đi lại na da tha ba di lâm đầm ni khana thang ba na mai cây da wang bin lang na chao ba na kha gi kun khai ngak ba na bung ma yo lại na tha ba lâm đầm ni cần lấy sana bung ma yo đi lại na da tha ba di lâm đầm ni hiện bên nông chụp tâm ya da lôi ya lạc bên ngàn thôi ba lâm hiện bên nông chụp tâm ya da lôi ya lạc bên ngàn thôi ba lâm ni lại na da tha ba di lâm đầm ni cần lấy sana bung ma yo lại na tha ba lâm đầm ni cần lấy sana bung ma yo đi lại na da tha ba di lâm đầm ni nông bốc thang ba na mai cây da nông phong ninh thông ban thôi vi ba lem ban thông ở ni na nông bốc thang ba na mai cây đau nông phong ninh thông ban thôi vi ba lem ban thâu đi ở ni na nông phong ngắm khay nông phong ngắm khay nông phong ngắm khay ngọc ba na ping na ching pan phadi bi lai na da tha ba di lâm đầm cần lấy sana bung ma yo lại na tha ba lâm đầm ni cần lấy sana bung ma yo đi lại na da tha ba di lâm đầm ni akan ba po pi pa lem ni
ꯑꯊꯧꯕ ꯌꯣꯛꯄꯤ ꯏꯃꯥꯅꯤ ꯑꯀꯟꯕ ꯄꯣꯛꯄꯤ ꯄꯥꯂꯦꯝꯅꯤ ꯑꯊꯧꯕ ꯌꯣꯛꯄꯤ ꯏꯃꯥꯅꯤ ꯏꯅꯥꯄꯥꯔꯤ ꯅꯃꯣꯝ ꯀꯌꯥꯅ ꯋꯥꯏꯊꯧ ꯊꯝꯆꯦꯠ ꯍꯩꯃꯥꯏꯒꯨꯝ ꯆꯣꯅ ꯐꯕꯤ ꯄꯨꯡ ꯃꯌꯣꯜꯅꯤ ꯂꯥꯏꯅꯗ ꯊꯥꯕꯗꯤ ꯂꯝꯗꯝꯅꯤ ꯀꯪꯂꯩ ꯁꯅꯥ ꯄꯨꯡ ꯃꯌꯣꯜ ꯂꯥꯏꯅ ꯊꯥꯕ ꯂꯝꯗꯝꯅꯤ ꯀꯪꯂꯩ ꯁꯅꯥ ꯄꯨꯡ ꯃꯌꯣꯜꯗꯤ ꯂꯥꯏꯅꯗ ꯊꯥꯕꯗꯤ ꯂꯝꯗꯝꯅꯤ ꯃꯄꯣꯡ ꯃꯄꯣꯛ ꯈꯨꯗꯤꯡꯗ mapong khudingda napari namom oijage ima ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯖꯔꯨꯕꯅꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯄꯦꯅꯥ ꯂꯥꯡꯗꯦꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯐꯣꯛ ꯏꯁꯩ ꯁꯛꯆꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯃꯔꯨꯑꯣꯏꯅ ꯗꯦꯕ ꯀꯔꯃ ꯊꯣꯛꯄ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯖꯩꯒꯒꯨꯝꯕ ꯇꯧꯕ ꯂꯨ ꯀꯣꯛꯄ ꯈꯣꯠꯄ ꯑꯗꯨꯗ ꯃꯌꯥꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯒꯤ ꯆꯠꯅꯕꯤ ꯍꯥꯏꯇꯥꯔꯦ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯂꯕ ꯆꯠꯅꯕꯤꯁꯤꯕꯨ ꯌꯣꯛꯈꯠꯇꯨꯅ ꯑꯩꯈꯣꯏ ꯅꯧꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅꯁꯨ ꯂꯥꯛꯂꯤꯕ ꯑꯗꯨꯒ ꯍꯣꯠꯅꯖꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅꯁꯨ ꯀꯟꯅ ꯍꯣꯠꯅꯖꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯞꯀꯤ ꯃꯃꯤꯡꯒ ꯊꯣꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤꯗ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯂꯨꯍꯣꯡ ꯄꯟꯊꯥ ꯑꯣꯏꯕ ꯈꯤꯇꯪꯕꯨꯗꯤ ꯁꯥꯐꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯀꯔꯝꯕ ꯑꯋꯥꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯈꯤꯇꯪ ꯄꯥꯎꯗꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕꯤꯗꯨꯅ ꯉꯁꯤ ꯂꯥꯟ ꯑꯃꯗꯤ ꯑꯥꯔꯇꯤꯁ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯤꯡꯊꯣꯟꯖꯕ ꯏꯄꯤꯁꯣꯠ ꯅꯝꯕꯔ 12ꯀꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯌꯥꯝꯅꯁꯨ ꯁꯛ ꯈꯪꯕꯤꯔꯕ ꯃꯁꯛꯇꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯞꯀꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯆꯠꯇꯕ ꯃꯔꯝꯅ ꯃꯌꯥꯝꯅꯁꯨ ꯀꯥ ꯍꯦꯟꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ 360 ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯤꯇꯪ ꯃꯌꯥꯝꯗ ꯃꯁꯛ ꯇꯥꯛꯆꯒꯦ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯏꯄꯤꯁꯣꯠ ꯅꯝꯕꯔ 12 ꯂꯥꯟ ꯑꯃꯗꯤ ꯑꯥꯔꯇꯤꯁ ꯍꯥꯏꯔꯤꯕ ꯏꯄꯤꯁꯣꯠ ꯃꯊꯪ ꯆꯠꯊꯖꯔꯛꯄꯁꯤda ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯔꯛꯄꯅꯤ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯆꯒꯦ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯂꯥꯏꯔꯦꯟ ꯄꯦꯅꯥ ꯁꯩꯁꯛ ꯂꯨꯞ ꯍꯥꯏꯔꯒ ꯈꯪꯅꯕꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯨꯞ ꯑꯁꯤꯒꯤ ꯍꯦꯗ ꯑꯣꯐꯤꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯁꯤꯅ ꯑꯣꯀ꯭ꯔꯝ ꯆꯨꯊꯦꯛꯇ ꯂꯩꯕ ꯄꯦꯅꯥ ꯁꯩꯁꯛ ꯂꯨꯞꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯄꯦꯅꯥ ꯁꯩꯁꯛ ꯂꯨꯞ ꯑꯁꯤꯅ ꯂꯨꯍꯣꯡꯕꯒꯤ ꯄꯦꯅꯥ ꯕꯦꯟ ꯑꯣꯏꯅ ꯑꯃꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯩꯇꯩ ꯏꯁꯩ ꯀꯣ ꯈꯨꯅꯨꯡ ꯏꯁꯩ ꯈꯨꯂꯪ ꯏꯁꯩ ꯑꯣꯒ꯭ꯔꯤ ꯍꯪꯒꯦꯜ ꯆꯣꯡꯕ ꯂꯥꯏ ꯂꯧꯈꯠꯄꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥꯗ ꯃꯌꯥꯝꯒꯤ ꯃꯇꯝ ꯁꯥꯡꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤꯃꯁꯨ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯃꯌꯥꯝ ꯃꯥꯡꯗ ꯈꯨꯗꯣꯜ ꯇꯝꯕꯤꯒꯗꯧꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯑꯗꯨꯒ ꯀꯔꯤ ꯖꯟꯇ꯭ꯔ ꯑꯣꯏꯅ ꯄꯥꯏꯕꯅꯣ ꯏꯁꯩ ꯁꯛꯄ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯄꯦꯅꯥ ꯑꯣꯏꯅ ꯄꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯡꯗꯦꯟ ꯑꯣꯏꯅ ꯄꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯈꯤꯇꯪ ꯑꯃꯃꯝ ꯑꯣꯏꯅ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯡꯖꯃꯩ 360 ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯩꯒꯤ ꯃꯤꯡ ꯑꯖꯣꯏ ꯀꯩꯁꯥꯝ ꯑꯩ ꯄꯦꯅꯥ ꯁꯩꯁꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯕꯦꯟ ꯑꯁꯤꯗ ꯂꯩꯖꯕꯅꯤ ꯂꯩꯐꯝꯅ ꯑꯩ ꯇꯣꯛꯈꯣꯡꯅꯥꯝ ꯃꯈꯣꯡꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯅꯥꯃꯩꯔꯥꯛꯄꯝ ꯑꯔꯨꯟꯖꯤꯠ ꯁꯤꯡ ꯅꯝꯕꯣꯜꯗꯒꯤ ꯂꯩꯐꯝꯅ ꯀꯥꯡꯃꯣꯡ ꯇꯣꯡꯕ꯭ꯔꯝ ꯂꯩꯀꯥꯏ ꯁꯂꯥꯏꯔꯦꯜ ꯄꯦꯅꯥ ꯁꯩꯁꯛ ꯂꯨꯞ ꯑꯁꯤꯒꯤ ꯗꯣꯂꯣꯞ ꯌꯩꯕ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯇꯈꯦꯜꯂꯝꯕꯝ ꯄꯨꯟꯁꯤꯕ ꯀꯧꯖꯩ ꯂꯩꯐꯝ ꯆꯅꯝ ꯁꯟꯗꯣꯛꯇꯒꯤꯅꯦ ꯑꯩ ꯂꯥꯡꯗꯦꯟ ꯄꯥꯏꯖꯕꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯁꯥꯄꯝ ꯗꯤꯄꯨ ꯑꯩꯁꯦ ꯃꯦꯟ ꯑꯣꯏꯅ ꯄꯦꯅꯥꯗꯤ ꯄꯥꯏꯖꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯥꯡꯗ꯭ꯔꯦꯟꯁꯨ ꯈꯔ ꯊꯤꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯑꯣꯀ꯭ꯔꯝ ꯆꯨꯊꯦꯛꯇꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯇꯈꯦꯜꯂꯝꯕꯝ ꯁꯣꯃꯣꯔꯖꯤꯠ ꯑꯩ ꯆꯅꯝ ꯁꯟꯗ꯭ꯔꯣꯛꯇꯒꯤꯅꯤ ꯑꯗꯨꯒ ꯂꯨꯞꯁꯤꯗ ꯑꯩ ꯂꯥꯡꯗ꯭ꯔꯦꯟ ꯑꯣꯏꯅ ꯄꯥꯏꯖꯕꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯁꯦꯟꯖꯝ ꯂꯩꯁꯦꯝꯕ ꯂꯩꯐꯝꯅ ꯏꯔꯣꯏꯁꯦꯝꯕ ꯁꯂꯥꯏꯔꯦꯜ ꯄꯦꯅꯥ ꯁꯩꯁꯛ ꯂꯨꯞꯁꯤꯗ ꯚꯣꯀꯦꯂꯤꯁ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯅꯤꯡꯊꯧꯖꯝ ꯍꯦꯔꯣꯖꯤꯠ ꯑꯩꯍꯥꯛ ꯅꯔꯥꯟ ꯁꯦꯅꯇꯒꯤꯅꯦ ꯑꯗꯣ ꯑꯩ ꯁꯤ ꯁꯂꯥꯏꯔꯦꯟ ꯄꯦꯅꯥ ꯁꯩꯁꯛ ꯂꯨꯞꯁꯤꯗ ꯚꯣꯀꯦꯂꯤꯁ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯍꯤꯔꯣꯝ ꯃꯤꯊꯣꯏꯍꯦꯟꯕ ꯃꯩꯇꯩ
ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅ ꯕꯥꯃꯣꯟ ꯀꯥꯡꯄꯨꯗꯒꯤꯅꯤ ꯑꯩ ꯁꯂꯥꯏꯔꯦꯟ ꯄꯦꯅꯥ ꯁꯩꯁꯛꯂꯨꯞꯀꯤ ꯏꯁꯩ ꯁꯛꯄ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯆꯅꯝ ꯁꯆꯤꯟ ꯃꯩꯇꯩ ꯑꯩ ꯄꯦꯅꯥ ꯁꯩꯁꯛꯄ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯩ ꯂꯩꯐꯝꯅ ꯅꯝꯕꯣꯜ ꯀꯕꯣꯛ ꯆꯤꯡꯈꯨꯅꯧ ꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯁꯅꯥꯊꯣꯏ ꯊꯥꯡꯃꯩꯕꯟ ꯂꯥꯏꯔꯦꯟ ꯍꯖꯕ ꯂꯩꯀꯥꯏꯗꯒꯤ ꯑꯩꯅ ꯁꯤꯒꯤ ꯂꯨꯞꯁꯤꯗ ꯁꯂꯥꯏꯔꯦꯟ ꯂꯨꯞꯁꯤꯗ ꯑꯩꯅ ꯗꯣꯂꯣꯞ ꯑꯣꯏꯅ ꯄꯥꯏꯖꯕꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯊꯤꯌꯥꯝ ꯁꯟꯖꯤꯠ ꯃꯩꯇꯩ ꯑꯩꯒꯤ ꯂꯩꯐꯝꯅ ꯆꯅꯝ ꯁꯟꯗ꯭ꯔꯣꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯕꯦꯟꯁꯤꯒꯤ ꯑꯣꯏꯅ ꯗꯣꯂꯣꯞ ꯑꯣꯏꯅ ꯊꯤꯟꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯆꯜ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯖꯣꯏ ꯀꯩꯁꯥꯝ ꯑꯩꯈꯣꯏꯗꯨꯒ ꯂꯨꯞ ꯑꯁꯤꯒꯤꯅ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯕꯤꯔꯤꯕ ꯑꯖꯣꯏ ꯀꯩꯁꯥꯝ ꯑꯩꯈꯣꯏ ꯁꯤ ꯃꯩꯇ꯭ꯔꯤꯁꯤꯒꯤꯁꯨ ꯇꯤꯝ ꯃꯦꯝꯕꯔ ꯑꯣꯏꯕꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯏꯁꯩꯗ ꯃꯌꯥꯝ ꯂꯥꯟ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯃꯍꯥꯛꯀꯤ ꯏꯁꯩ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤ ꯀꯪꯂꯩ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯀꯥꯏꯅꯒ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯁꯩ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯏꯁꯩ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯗ ꯑꯗꯣ ꯏꯁꯩꯁꯤ ꯈꯛ ꯁꯛꯂꯒꯅ ꯃꯌꯥꯝꯒꯤ ꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯏꯁꯩꯁꯤꯕꯨꯗꯤ ꯃꯥꯏ ꯄꯥꯛꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯥꯏꯠꯇ ꯆꯠꯂꯒ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯖꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯍꯤꯡꯕꯗ ꯌꯥꯝ ꯂꯨꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯑꯖꯣꯏꯅ ꯑꯦꯁ ꯑꯦ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯑꯦꯁ ꯑꯦ ꯐꯣꯛ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯕꯤꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯛꯇꯪ ꯊꯝꯕꯤꯌꯨ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒꯤ ꯐꯣꯔꯗ ꯍꯥꯏꯇꯥꯔꯦ ꯑꯖꯣꯏꯅ ꯇꯁꯦꯡꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯒꯅꯤꯅ ꯈꯟꯖꯩ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯇꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯍꯩꯖꯗꯦ ꯑꯩꯈꯣꯏ ꯈꯨꯠꯅ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯀꯔꯤꯁꯨ ꯍꯩꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯁꯛꯄ ꯄꯦꯅꯥ ꯈꯣꯡꯕ ꯑꯃꯁꯨꯡ ꯂꯥꯡꯗꯦꯟ ꯊꯤꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯈꯣꯏ ꯑꯊꯤꯟꯕ ꯈꯣꯡꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅꯕꯨ ꯑꯇꯣꯞꯄ ꯑꯦꯛꯁꯇ꯭ꯔꯥ ꯊꯕꯛꯁꯤꯡ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯩꯖꯕꯁꯨ ꯅꯠꯆꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯝꯁꯤꯒꯤ ꯍꯧꯖꯤꯛ ꯀꯔꯦꯟ ꯏꯁꯨ ꯂꯩꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯑꯩꯈꯣꯏꯅ ꯎꯠꯅꯤꯡꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒꯥꯝ ꯂꯧꯕꯗꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯒꯥꯝꯁꯦ ꯂꯧꯗꯕꯅꯁꯨ ꯑꯌꯥꯝꯕ ꯑꯣꯏꯔꯦ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣই ꯁꯥꯎꯟꯅꯆꯤꯡꯕꯁꯨ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯉꯝꯖꯕꯗꯤ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯂꯥꯟꯒꯤꯁꯨ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯎꯖꯔꯤ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡꯗꯤ ꯑꯩꯈꯣꯏꯁꯨ ꯅꯪꯗꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯅꯪꯉꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯗꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯔꯪ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯕ ꯔꯪ ꯊꯥꯕ ꯆꯠꯄ ꯖꯨꯒꯥꯂꯤ ꯑꯣꯏꯕ ꯑꯗꯒꯤ ꯑꯃ ꯑꯉꯝꯕ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯑꯁꯤ ꯁꯤꯟꯐꯝꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯁꯦ ꯍꯤꯡꯕ ꯃꯇꯝꯗ ꯁꯦꯜ ꯆꯪꯉꯤ ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯇꯥꯟꯗꯕꯁꯨ ꯌꯥꯗꯦ ꯁꯦꯜꯁꯨ ꯇꯥꯜꯂꯤ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤꯁꯨ ꯑꯩꯈꯣꯏ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯔꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯨꯍꯣꯡ ꯄꯟꯊꯥ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯂꯨꯍꯣꯡ ꯄꯟꯊꯥꯁꯤꯒꯤ ꯑꯩꯈꯣꯏ ꯕꯦꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯁꯂꯥꯏꯔꯦꯟ ꯕꯦꯟ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯕꯦꯟ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏ ꯂꯧꯖꯔꯒ ꯑꯩꯈꯣꯏꯅ ꯇꯤꯝ ꯑꯁꯤ ꯐꯣꯝ ꯇꯧꯖꯔꯛꯈꯤꯕꯅꯤ ꯃꯦꯗ ꯑꯩꯈꯣꯏ ꯐꯣꯝ ꯇꯧꯖꯔꯒ ꯑꯩꯈꯣꯏ 2020ꯒꯤ ꯖꯨꯟꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄ ꯍꯧꯖꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯂꯦꯞꯇꯅꯗꯤ ꯑꯗꯨꯝ ꯆꯠꯆꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯆꯠꯅ ꯍꯧꯖꯤꯛꯁꯦ ꯂꯨꯍꯣꯡ ꯄꯟꯊꯥꯗꯣ ꯌꯧꯔꯛꯑꯦ ꯅꯠꯇ꯭ꯔꯥ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯅ ꯁꯤꯒꯨꯝꯕ ꯗꯦꯕ ꯀꯔꯃ ꯆꯠꯆꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯖꯟ ꯀꯥꯏꯅ ꯍꯥꯏꯅꯕꯒꯗꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯖꯣꯏ ꯍꯣꯏ ꯉꯁꯤ ꯂꯥꯛꯄꯤꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯏꯄꯤꯁꯣꯗꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯇꯥꯅꯤꯡꯉꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤꯗ ꯑꯌꯥꯝꯕꯅ ꯑꯣꯏꯅ ꯊꯧꯒꯜ ꯇꯧꯃꯤꯟꯅꯔꯁꯤꯀꯣ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯖꯣꯏ ꯍꯣꯏꯅ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥꯁꯤꯒꯤ ꯈꯇꯪ ꯑꯗꯨꯃꯛ ꯇꯧꯔꯒꯁꯨ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯇꯧꯁꯤ ꯂꯨꯍꯣꯡꯕꯒꯤ ꯄꯟꯊꯥ ꯑꯣꯏꯕꯅꯤꯅ ꯑꯍꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯖꯣꯏꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤꯁꯦ ꯑꯖꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯇꯀꯣ ꯑꯂꯣꯏꯒꯤ ꯂꯨꯞꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤꯁꯦ ꯕꯣꯔꯒꯤ ꯃꯌꯨꯝꯗ ꯉꯁꯥꯏꯒꯤ ꯕꯣꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯕꯕꯨ ꯑꯣꯏꯔꯁꯨ ꯀꯦꯗꯕꯕꯨ ꯑꯣꯏꯇꯥꯔꯁꯨ ꯁꯨꯃꯥꯡꯁꯤꯗ ꯃꯥꯡꯒꯣꯟꯁꯤꯗ ꯐꯝꯂꯒ ꯂꯩꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯏꯁꯩ ꯑꯗꯨꯝ 2, 3 ꯑꯗꯨꯝ 4, 5 ꯑꯗꯨم ꯁꯛꯄꯤꯔꯝꯒꯅꯤ ꯈꯣꯡꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯕꯣꯔꯒꯤ ꯃꯌꯨꯝꯁꯤꯗ ꯕꯣꯔꯒꯤ ꯊꯃꯣꯏꯗ ꯇꯨ ꯈ꯭याꯎꯒ ꯆꯨꯡꯍꯟꯕ ꯌꯥꯕ ꯀꯔꯝꯕ ꯏꯁꯩ ꯂꯩꯕꯤꯕꯒꯦ ꯀꯔꯝꯕ ꯁꯛꯄꯤꯕꯒꯦ ꯑꯗꯨ ꯃꯌꯥꯝꯗ ꯑꯝꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯌꯥꯕ꯭ꯔꯥ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯁꯥꯡꯕ ꯁꯥꯡꯗꯕ ꯑꯩꯈꯣꯏ ꯇꯦꯟꯇꯛꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯈꯟꯖꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ Numpuk lai hậu chính đức
mây ai tao đưa ngon bướm yang vui na thác tư tung đu đưa yang đâu nó không đôi hôn lợt li ô yang đâu nó không đôi hôn lợt li nộp bốc lấy hậu xin đỡ ghi ôi mày ai tao đến ở ngang bằng nộp bốc lấy hậu xin đỡ ghi ôi mày ai tao đến ở ngang bằng yang vui thật tăng tung đu nắng yang đông na không đôi hôn lợt li yang vui thật to tung đu nó yang đâu nó không đôi hôn lợt hi lu na wang na lạc bư nang hi lu wang na mà tươm yêu rực li hi lu na wang na lạc bư nang lu wang na mà tươm yêu rực li hi lu na wang na hi lu na wang na lạc bư nang hi lu wang na mà tươm yêu rực li chính đời shot bị lấy chính nghi na ba mil u thầm ban bị chính đời shot bị lấy chính nghi na ba mil u thầm ban hi ai thật đằng đang chữ bi hi thà rô na thầm ban thà đi khang hi ai thật đằng rang maka phalak li shingil na maka phalak li lay rang na lay nam ye lang li shingil na maka phalak li hi quak tai nung shit nam mi bơ hi malang na li ri hum ba da hi quak tai nung shit nam mi bi sa nâu cơ ya su mai thong na ma ca lang dây đô sa bi sa nâu cơ ya su mai thong da ma ca lang dây đô hạt da ba thâu ma ru si hạt da ba thâu ma ru si hạt da yang đâu không đôi si hạt da yang đâu không đôi si hạt da ba thâu ma ru si hạt da ba thâu hạt đầy yang đâu không đôi si hạt đầy yang đâu không đôi si ye ngô ngã si si ye ngô ngã si si cần lấy bi ba si si mày na bi ba si si kaya da ning thi ra đi ba kaya da ning thi ra đi ba yên ba ki pen ba nai de da yên ba ki pen ba nai de da mara na lu hong chat tau đi mara na lu hong chất tàu đi đó ô chất tàu đi đó ô chất tàu đi đó ô chất tàu đi đó chất tàu đi đó ô chất tàu đi đó ngasi koro yai parava koro mita mga hang salay de puksaba pibaril di athoba haina khiba wanglin mi kup yauduna palem panthogi ya thang tungina sagai na natai kaya ga kairo ne laikai kaya ga
ꯃꯔꯨꯞꯅ ꯃꯄꯥꯡ ꯀꯌꯥꯒ ꯌꯦꯠꯀ ꯑꯣꯏꯒ ꯂꯦꯞꯇꯨꯅ ꯌꯥꯡꯗꯣꯏꯅ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯕꯗꯤ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯌꯦꯡꯕꯩ ꯄꯦꯟꯕ 나이들이 hey. ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤ ꯑꯩꯈꯣꯏ ꯆꯤꯜꯍꯥꯎ ꯃꯌꯥꯝꯅ ꯉꯁꯤ ꯂꯥꯛꯄꯤꯔꯒ ꯁꯤꯡꯖꯃꯩ ꯑꯣꯐꯤꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯐꯤꯕꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯐꯝ ꯃꯥꯡꯒꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯎꯗꯤ ꯏꯔꯥꯛ ꯂꯥꯛꯇꯦ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯖꯔꯕꯅꯤꯀꯣ ꯑꯋꯥꯕꯒꯤ ꯄꯥꯎ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯥꯔꯦꯌꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯗꯨ ꯇꯧꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨ ꯉꯥꯛꯇꯅꯦ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯗꯣ ꯑꯝꯇ ꯊꯤꯃꯤꯟꯅꯁꯤ ꯀꯥꯏꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯝꯇ ꯂꯥꯛꯇꯦ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯦ ꯑꯗꯣ ꯉꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯂꯥꯛꯄꯤꯗꯅ ꯑꯩꯒꯤ ꯑꯖꯣꯏ ꯀꯩꯁꯥꯝꯅ ꯂꯨꯆꯤꯡꯕꯤꯔꯒꯀꯣ ꯂꯥꯛꯄꯤꯗꯅ ꯁꯨꯃꯥꯏꯅ ꯉꯁꯤ ꯊꯧꯔꯝ ꯑꯁꯤ ꯃꯌꯥꯝꯗ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯕ ꯐꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯦꯟꯖꯔꯤ ꯁꯨꯃꯥꯏꯅ ꯑꯖꯣꯏ ꯀꯩꯁꯥꯝꯗ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕꯅꯤꯅ ꯑꯖꯣꯏ ꯀꯩꯁꯥꯝꯗ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯒꯦ ꯀꯔꯤꯒꯨꯝꯕ ꯑꯖꯣꯏ ꯀꯩꯁꯥꯝꯒꯤ ꯊ꯭ꯔꯨꯗꯕꯨ ꯑꯣꯏꯔꯒꯁꯨ ꯑꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯂꯨꯍꯣꯡꯕꯒꯤ ꯑꯣꯔ ꯑꯇꯣꯞꯄ ꯑꯦꯅꯤ ꯑꯗꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯀꯣꯜ ꯂꯥꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯨꯃꯥꯏꯅ ꯊꯧꯒꯜ ꯇꯧꯕꯒꯤ ꯏꯟꯚꯤꯇꯦꯁꯟ ꯂꯥꯛꯄꯁꯦ ꯕꯥꯇꯣꯟ ꯂꯥꯛꯄꯁꯦ ꯁꯤꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝ ꯑꯣꯛꯄꯤꯕꯒꯦ ꯕꯥꯇꯣꯟ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯂꯥꯛꯆꯗꯣꯏꯁꯦ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯕꯥꯇꯣꯟ ꯂꯥꯛꯄꯗꯤ ꯀꯩꯒꯤ ꯅꯨꯡꯉꯥꯏꯔꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯦꯟꯁꯦ ꯑꯩꯈꯣꯏ ꯃꯤꯁꯦ ꯐꯪꯗꯕ ꯍꯥꯏꯗꯤ ꯍꯦꯔꯣꯖꯤꯠ ꯀꯣ ꯑꯩꯈꯣꯏ ꯃꯔꯨꯞ ꯗꯤꯄꯨ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯅ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯕꯦꯟ ꯑꯃꯗꯤ ꯐꯣꯝ ꯇꯧꯁꯤꯅ ꯍꯥꯏꯅꯔꯒ ꯄ꯭ꯂꯥꯟꯗꯤ ꯇꯧꯔ ꯂꯥꯛꯑꯒ ꯑꯊꯤꯟꯕ ꯑꯃꯨꯛ ꯂꯩꯇ ꯑꯗꯒꯤ ꯑꯈꯣꯡꯕ ꯑꯃꯨꯛ ꯂꯩꯇ ꯏꯁꯩ ꯁꯛꯄꯅ ꯏꯃꯥꯅꯤ ꯂꯩꯔꯒ ꯑꯗꯒꯤ ꯑꯃꯁꯨ ꯀꯣ ꯌꯥꯝ ꯋꯥꯅ ꯑꯩꯈꯣই ꯄꯨꯔꯨꯛ ꯁꯥꯎꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯪꯂꯦꯟꯗ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯑꯩꯈꯣꯏꯁꯦ ꯈꯟꯅꯔꯒ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯇꯞꯅ ꯕꯦꯟꯁꯦ ꯐꯣꯝ ꯇꯧꯔꯒ ꯑꯗꯒꯤ ꯏꯁꯩ ꯃꯌꯦꯛꯁꯦ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯨꯔꯁꯦ ꯄꯥꯜꯂꯒ ꯁꯦꯝꯃꯒ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯁꯨꯃꯥꯏꯅ ꯍꯥꯞꯁꯤ ꯔꯥꯒ ꯁꯨꯃꯥꯏꯅ ꯍꯧꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯣꯠꯅꯖꯔꯛꯄꯅꯤꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯗꯨꯒꯤ ꯃꯍꯩ ꯌꯥꯜꯂꯦꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯟꯇꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯗꯨ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯑꯦꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯟꯃꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯑꯣꯏꯀꯣ ꯁꯂꯥꯏꯔꯦꯜ ꯄꯦꯅꯥ ꯁꯩꯁꯛꯂꯨꯞ ꯍꯥꯏꯁꯦ ꯀꯅꯥꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏꯔꯦꯜ ꯄꯦꯅꯥ ꯁꯩꯁꯛꯂꯨꯞꯁꯦ ꯂꯥꯛꯄꯤꯕꯅꯣ ꯑꯗꯨꯒ ꯀꯅꯥꯅꯒꯗꯤ ꯊꯣꯟꯈꯤꯕꯅꯣ ꯂꯨꯞꯁꯤꯒꯤ ꯃꯃꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯋꯥ ꯇꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯃꯤ ꯑꯃꯇꯪꯅ ꯃꯔꯝꯗꯤ ꯑꯩꯅ ꯂꯤꯗꯔꯁꯤꯞꯅꯤ ꯑꯩꯅ ꯂꯨꯆꯤꯡ ꯄꯨꯔꯦꯜꯅꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯋꯥ ꯈꯛꯇꯪ ꯇꯥꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯤ ꯄꯨꯂꯞꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯁꯤ ꯇꯧꯕꯅ ꯐꯕ꯭ꯔꯥ ꯁꯤ ꯊꯣꯜꯂꯁꯤꯔꯥ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯑꯣꯏꯕꯒꯤ ꯇꯥꯟꯅꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯦꯜ ꯐꯝꯃꯤꯟꯅꯔꯒ ꯇꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯁꯤꯅ ꯐꯔꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯣꯟꯃꯤꯟꯅꯈꯤꯕꯅꯤ ꯑꯩꯈꯣꯏ ꯃꯤꯡꯂꯦꯟꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯅꯗꯤ ꯁꯛ ꯇꯥꯛꯆꯔꯔꯣꯏ ꯑꯩꯈꯣꯏ ꯉꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯅ ꯑꯦꯗꯚꯥꯏꯖꯔꯒꯤ ꯇꯥꯏꯞꯇ ꯀꯩ ꯏꯌꯥꯝꯕ ꯅꯥꯀꯟꯗ ꯐꯝꯃꯒ ꯂꯩꯔꯤ ꯏꯌꯥꯝꯕꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯁꯤꯕꯨ ꯀꯗꯥꯏꯗ ꯃꯇꯧ ꯀꯔꯝꯅ ꯁꯄꯣꯔꯠ ꯄꯤꯕꯤꯕꯒꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯆꯤꯡꯈꯠꯄꯤꯕꯒꯦ ꯄꯨꯈꯠꯄꯤꯅꯕ ꯍꯣꯠꯅꯕꯤꯕꯒꯦ ꯏꯌꯥꯝꯕꯁꯤꯁꯨ ꯚꯤꯗꯤꯑꯣꯃꯛꯇꯤ ꯀꯥꯞꯁꯟꯖꯔꯣꯏ ꯃꯥꯅ ꯊꯣꯛꯑꯔꯣꯏ ꯍꯥꯏꯔꯤꯌꯦ ꯏꯌꯥꯝꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯇꯪ ꯊꯝꯕꯤꯌꯨ ꯃꯌꯥꯝꯗ ꯃꯤꯡꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯌꯥꯏ ꯑꯩꯈꯣꯏ ꯀꯀꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯀꯥ ꯑꯗꯨꯝ ꯀꯣ ꯑꯩꯈꯣꯏ ꯀꯀꯥꯁꯤ ꯍꯦꯔꯣꯖꯤꯠ ꯑꯩꯒꯤ ꯃꯔꯨꯞ ꯏꯃꯥꯟꯅꯕꯁꯤꯒꯤ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯏꯁꯥꯅ ꯈꯔ ꯈꯪꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀꯀꯥꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯕꯦꯟꯗꯤ ꯐꯣꯝꯁꯦ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯥꯎꯟꯒꯤ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯑꯗꯨꯗꯒꯤ ꯀꯀꯥ ꯊꯣꯛꯆꯣꯝ ꯔꯥꯖꯦꯟ ꯀꯣ ꯃꯤꯡ ꯑꯗꯨꯝ ꯄꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯀꯥꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯁꯥꯎꯟꯁꯨ ꯂꯩꯇꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯃꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯥꯏꯗꯤ ꯏꯅꯥꯠꯁꯦ ꯈꯤꯇꯪ ꯑꯃꯗꯤ ꯇꯧꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯗꯅ ꯑꯗꯨꯅ ꯁꯞꯄꯣꯔꯠꯁꯦ ꯂꯩꯇꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯀꯀꯥꯁꯤꯗ ꯀꯀꯥꯅ ꯍꯥꯏ ꯏꯆꯥꯁꯤꯡꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯝꯖꯔꯒꯕꯨ ꯀꯩꯗꯧꯕꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯀꯀꯥꯅ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄꯥꯁꯦ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏ ꯀꯀꯥ ꯑꯩꯈꯣꯏꯁꯦ ꯁꯥꯎꯟꯁꯨ ꯋꯥꯠꯂꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯁꯥꯎꯟꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯈꯣꯠꯂꯦ ꯑꯗꯨꯗꯨꯅ
ꯑꯩꯈꯣꯏꯅ ꯁꯥꯎꯟꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯪꯗꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯝ ꯇꯧꯕꯅꯤꯅ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯅꯣꯏꯒꯤꯅ ꯇꯥꯟꯅꯔꯀꯥꯟꯗ ꯍꯌꯦꯡꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯀꯥꯅ ꯌꯥꯝ ꯇꯤꯛꯅ ꯌꯥꯝ ꯋꯥꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯠꯀꯗꯕꯁꯦ ꯑꯩꯈꯣꯏ ꯀꯀꯥꯁꯤꯅ ꯃꯌꯥꯝꯁꯦ ꯅꯣꯏ ꯄꯨꯡ 9ꯗ ꯌꯧꯒꯗꯕꯅꯦ ꯍꯧꯖꯤꯛꯐꯥꯎ ꯌꯧꯗꯦ ꯀꯩꯅꯣ ꯄꯨꯡ 10ꯗ ꯃꯤꯅ ꯌꯨꯝꯅ ꯋꯥ ꯉꯥꯡꯉꯣꯏꯗ꯭ꯔꯣ ꯆꯩꯔꯣꯏꯗ꯭ꯔꯣ ꯅꯣꯏꯗ ꯇꯧꯔꯤꯁꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯀꯀꯥꯅ ꯌꯥꯝꯅ ꯀꯦꯌꯔ ꯂꯧꯕꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯑꯣꯖꯥ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯁꯨ ꯇꯤꯝꯅꯁꯨ ꯔꯦꯁꯄꯦꯛ ꯇꯧꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯇꯔ ꯃꯌꯥꯝ ꯑꯃ ꯑꯦꯗꯚꯥꯏꯖꯔ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅꯅꯤ ꯉꯁꯤ ꯁꯂꯥꯏꯔꯦꯜ ꯄꯦꯅꯥ ꯁꯩꯁꯛꯂꯨꯞꯅ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯁꯥꯐꯣꯡꯗꯅ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯣꯐꯤꯁꯇ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯋꯤꯠ ꯀꯟꯐꯤꯗꯦꯟꯁ ꯌꯦꯁ ꯍꯥꯏꯕꯤꯔꯛꯂꯤꯁꯦ ꯇꯁꯦꯡꯅ ꯕꯦꯛ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯕꯦꯟ ꯄꯥꯔꯇꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯟ ꯄꯥꯔꯇꯤꯁꯤꯡꯁꯤꯒꯤꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯦꯅꯥꯒ ꯂꯩꯔꯤꯕꯁꯤꯡꯁꯤ ꯇꯥꯔꯣꯏꯗꯣꯏꯅꯤ ꯁ꯭ꯄꯤꯀꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯗꯩꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒ ꯌꯥꯎꯗ꯭ꯔꯒꯗꯤ ꯈꯨꯠꯂꯥꯏꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯕꯨꯗꯤ ꯉꯁꯤ ꯂꯥꯏꯞꯁꯤꯗ ꯁꯥꯎꯟ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗ ꯃꯌꯥꯝ ꯍꯥꯏ ꯁꯤꯒꯤ ꯁꯦꯠꯑꯞꯁꯤꯃ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯁꯤꯐꯥꯎꯗ ꯄꯦꯟꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯤ ꯈꯨꯠꯂꯥꯏ ꯍꯥꯏꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯤꯉꯩꯁꯨ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡꯗꯕꯨ ꯑꯣꯏꯔꯒꯁꯨ ꯂꯝꯕꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇꯕꯨ ꯑꯣꯏꯇꯥꯔꯁꯨ ꯒꯥꯔꯤ ꯃꯊꯛꯇꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯈꯣꯟꯁꯦ ꯃꯌꯥꯝꯅ ꯇꯥꯍꯟꯕ ꯍꯥꯏꯁꯦ ꯌꯥꯝ ꯃꯔꯨꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯕꯦꯟ ꯄꯥꯔꯇꯤꯗꯨꯒꯤ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯈꯣꯟ ꯄꯪ ꯇꯧꯍꯧꯕ ꯁꯤꯒꯤꯗꯤ ꯆꯤꯟꯗꯒꯤꯁꯨ ꯏꯁꯩ ꯁꯛꯄ ꯑꯃ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯥ ꯄꯦꯅꯥ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯙꯣꯟꯕꯨꯗꯤ ꯑꯗꯨꯝ ꯂꯥꯡꯗꯦꯟꯕꯨꯗꯤ ꯃꯈꯣꯟ ꯄꯪꯇꯥ ꯇꯥꯖꯕ ꯑꯗꯨꯅ ꯁꯥꯎꯟꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯦꯠꯑꯞ ꯑꯃ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯃꯁꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯞ ꯊꯥꯖꯔꯤꯕ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝꯗ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯁꯤꯅ ꯈꯨꯝꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯖꯔꯦ ꯑꯗꯨꯒ ꯁꯥꯎꯟ ꯁꯦꯠꯑꯞꯁꯤꯃꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯇꯦꯛ ꯃꯍꯩꯗꯣ ꯂꯩꯖꯔꯒꯁꯨ ꯄꯥꯝꯕꯣꯝ ꯐꯩꯒꯥꯛ ꯐꯩꯅ ꯇꯤꯡꯕꯤꯕ ꯉꯝꯕ ꯇꯦꯛꯅꯤꯀꯦꯜ ꯁꯦꯠꯑꯞꯁꯤꯕꯨ ꯐꯩꯒꯥꯛ ꯐꯩꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯤꯕ ꯉꯝꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯪꯉꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯈꯪꯕ ꯉꯝꯖꯔꯦ ꯃꯊꯪꯗ ꯃꯌꯥꯝꯒꯤꯁꯨ ꯑꯄꯥꯝꯕ ꯑꯣꯏꯒꯅꯤꯀꯣ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯕꯣꯔꯒꯤ ꯃꯌꯨꯝꯗ ꯉꯁꯥꯏ ꯀꯣꯏ ꯌꯦꯜꯂꯒ ꯐꯝꯃꯤꯉꯩ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏ ꯍꯧꯈ꯭ꯔꯦꯀꯣ ꯃꯊꯪꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤꯁꯦ ꯕꯣꯔꯅ ꯑꯍꯥꯟꯕ ꯈꯣꯡꯗꯣꯏ ꯍꯨꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯖꯇ꯭ꯔꯥꯒꯥꯏꯁꯨ ꯍꯥꯏꯅꯕꯁꯦ ꯕꯣꯔ ꯖꯇ꯭ꯔꯥꯒꯥꯏꯁꯨ ꯍꯥꯏꯅꯕꯁꯦ ꯁꯤ ꯑꯃꯇꯪ ꯂꯩꯕꯤꯕ꯭ꯔꯥ ꯏꯁꯩ ꯃꯌꯦꯛ ꯀꯃꯥꯏꯅ ꯇꯧꯏ ꯍꯧꯖꯤꯛꯀꯤ ꯃꯌꯦꯛꯇꯣ ꯑꯗꯨꯝ ꯄꯨꯟꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯉꯁꯥꯏ ꯕꯣꯔꯒꯤ ꯐꯝꯕꯗꯨꯒ ꯑꯗꯨꯝ ꯄꯨꯂꯞꯀꯤꯗꯣ ꯁꯝꯖꯟꯈ꯭ꯔꯦꯕ ꯑꯣꯀꯦ ꯑꯩ ꯍꯥꯏꯗꯤ ꯇꯪꯈꯥꯏ ꯈꯛꯈꯤꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯈꯪꯍꯧꯗ꯭ರೆ ꯑꯩꯅ ꯍꯪꯕꯩ ꯇꯥꯟꯖꯥꯗꯣ ꯄꯤꯕꯤꯔꯝꯗ꯭ꯔꯦ ꯈꯪꯗꯕꯅꯤꯅ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯨꯏꯗꯤ ꯐꯔꯦꯅꯦ ꯕꯣꯔꯒꯤ ꯖꯇ꯭ꯔꯥꯁꯨ ꯍꯧꯈ꯭ರೆ ꯍꯥꯏꯅ ꯈꯜꯂꯁꯤ ꯕꯣꯔ ꯃꯌꯨꯝꯗ ꯁꯛꯄꯁꯨ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯕꯣꯔꯒꯤ ꯊꯣꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯕꯣꯔ ꯊꯣꯛꯄꯒꯤꯗꯣ ꯑꯗꯨꯝꯇꯪ ꯇꯧꯕꯤꯌꯨꯅꯦ ꯕꯣꯔ ꯊꯣꯛꯄꯒꯤ ꯇꯣꯉꯥꯟꯕ ꯏꯁꯩ ꯂꯩꯀꯣ ꯁꯝꯅꯗꯦꯀꯣ ꯉꯁꯥꯏꯒꯤꯗꯨꯒ ꯍꯥꯏꯗꯤ ꯀꯩꯅꯥꯒꯤ ꯃꯌꯣꯜꯗ ꯊꯣꯛꯄ ꯕꯣꯔ ꯊꯣꯛꯄꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯕꯣꯔꯁꯦ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯅꯠꯇꯦ ꯒꯥꯔꯤ ꯇꯣꯡꯈꯤꯕꯩ ꯅꯠꯇꯦ ꯀꯩꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯀꯩꯅꯥꯁꯤ ꯃꯌꯨꯝꯗ ꯀꯦꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯃꯦꯀꯞꯀꯤ ꯐꯣꯇꯣꯒ ꯅꯝꯗꯅ ꯈꯣꯠꯇꯅ ꯂꯣꯏꯔꯀꯥꯟꯗ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯕꯦꯟ ꯑꯃ ꯊꯣꯡ ꯊꯤꯜꯂꯛꯈꯤꯁꯨ ꯕꯣꯔ ꯊꯣꯛꯂꯛꯑꯦ ꯀꯩꯅꯥ ꯅꯣꯏ ꯂꯣꯏꯁꯜꯂꯣ ꯐꯣꯇꯣ ꯅꯝꯕ ꯂꯣꯏꯔꯣ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯁꯛꯄ ꯏꯁꯩ ꯈꯣꯡꯕ ꯑꯩꯈꯣꯏꯒꯤ ꯊꯤꯟꯕꯗꯣ ꯑꯝꯇꯪ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯀꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯤ ꯁꯤꯁꯤꯅ ꯁꯣꯏ ꯇꯧꯔꯅꯤ ꯍꯥꯏꯔꯛꯄ ꯌꯥꯎꯔꯕꯅꯤꯀꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗ ꯕꯤꯠ ꯌꯥꯝ ꯂꯩꯅ ꯇꯧꯃꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ ꯂꯥꯏꯞꯁꯤꯗ ꯍꯧꯖꯤꯛ ꯃꯤ 700-900 ꯃꯌꯥꯅꯤ ꯍꯧꯖꯤꯛ ꯌꯦꯡꯉꯤꯁꯦ ꯌꯥꯝꯃꯤꯀꯣ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯑꯣꯐꯤꯁ ꯑꯋꯥꯔꯗ ꯁꯤ ꯌꯦꯡꯉꯛꯄ ꯍꯥꯏꯁꯦ ꯑꯩ ꯊꯥꯖꯗꯦ ꯁꯨꯃꯥꯏꯅ ꯌꯦꯡꯉꯛꯀꯅꯤ ꯍꯥꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯐꯣꯛꯄꯨ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯁꯦ ꯁꯤꯁꯤꯃ ꯃꯌꯥꯝ ꯑꯃ ꯊꯝꯖꯅꯤꯡꯕꯅꯤ ꯃꯈꯥ ꯇꯥꯕꯤꯌꯨ ꯊꯧꯒꯜ ꯇꯧꯕꯤꯌꯨ Sona pungi kang lay si mali imagi tampangi kang lay madi kai phurui mai gây na ngọc layam nu chuki chugli phakari chuki chugli phakari kege na thangjing koi ri loi kege na thangjing koi ri loi san thong lam de pan ngao li san thong lam de pan ngao li in nong puk na sing khai
thăng mai cây đào hoàng biển lại na bên ngọc ly nụ cũng là xin khay băng bờ na 산하나 반반 랑키마 이빨 나 반타오 시다마 말림 땀바 야이비타 Sanaga kon thari Lupaga kon ga kon silli Nopok na sing khai pang bana 산하나 반반 랑키마 임망앙나 살라이 비바릴 손나 봉기 마야이다 산하나 반발 타커리 하이 하야 하이나부 하우라시다 호호 하우라시다 koi taba matam da su mayam na comment section da dum ibire tu chungi haidana ko aduga hena nungai jari badi hojiki sai matek to da mi lising ama hena yeng khale haidi mi sum sum hengale hai tare thawai hap jabani ko aseng baduni mi na sum hengalak pasina tak padi ngasi gi thorom si yam chauna mai pai ha bade sisima aduga ai da hangjani bam lai khoi gi mamangai da dhon sum thilaga nillare dong tor sum lak pasidagi penagi saisak saida da hongba luhongba haisina lakpa matam sida khara mayamna feel tawkiba aigi thamoidadi irum lumdeda moi penan tawbodo kainga haibase taramgani haina khale soidana taramgani khoina su tai aduga mina su haina bada tai khoida su pibirakpa feedback khara lei ado si mayam sigi marak sida hojikti sumaina pena naga khonga khoigi chinnaga khoigi isaiga saktana khotna tawga torokpasi mayam sum pamna rei matam duda sigumba negative feedback hai tare pena na sokje khoi thamoi dei lum de kain phaujaba adugi feedback ta matam da ajoi gi thamoi da matam duda phaugi bado aduga ngasi mayam demand torokpa matam dagi hoji no ma da samna ha da baton ani hum mari phang manga phangjan ba sum yaurangani soidana yaurangani sisima de khoi da su khange mamang da leram film duga hoji lai film siga adugi matang se katang thambiu ne kari phawi sada ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕ ꯅꯥꯏꯕ ꯑꯗꯒꯤ ꯃꯇꯝꯒꯤ ꯏꯚꯣꯂꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯃꯌꯥꯝꯒꯤ ꯃꯆꯠꯁꯤꯗ ꯑꯩꯈꯣꯏꯁꯤ ꯐ꯭ꯂꯣꯁꯤꯗ ꯑꯗꯨꯝ ꯆꯠꯆꯕꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯥꯝꯅꯔꯝꯗꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯄꯥꯝꯅꯔꯦ ꯑꯗꯒꯤ ꯍꯥꯟꯅ ꯄꯥꯝꯅꯔꯝꯕꯗꯨꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯥꯝꯃꯛꯇꯕ ꯍꯥꯏꯗꯤ ꯁꯤ ꯑꯍꯣꯡꯕ ꯅꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅꯕꯨ ꯍꯣꯠꯅꯔꯒꯗꯤ ꯃꯤꯅ ꯁꯣꯏꯗꯅ ꯄꯥꯝꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯑꯩꯗꯤ ꯂꯩꯖꯩ ꯑꯩꯈꯣꯏ ꯕꯦꯟꯒꯤ ꯑꯣꯏꯅ ꯄꯨꯝꯅꯃꯛ ꯂꯩꯖꯩ ꯃꯔꯝꯗꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯕ ꯑꯗꯒꯤ ꯏꯕꯟ ꯇꯥꯟ ꯈꯥꯏꯕꯗꯨꯐꯥꯎ ꯃꯥꯟꯅꯅꯕ ꯑꯗꯒꯤ ꯄꯦꯅꯥ ꯆꯩꯖꯤꯡ ꯃꯥꯟꯅꯅꯕ ꯆꯣꯂꯣꯝ ꯑꯩꯈꯣꯏ ꯑꯍꯣꯡꯕ ꯀꯩꯅꯣ ꯇꯧꯕ ꯂꯦꯞꯄꯒ ꯁꯛꯄ ꯑꯩꯈꯣꯏ ꯈꯣꯡꯊꯥꯡ ꯐꯥꯎꯕ ꯃꯤꯅ ꯐꯖꯩ ꯌꯦꯡꯕꯗ ꯃꯄꯨꯡ ꯆꯥꯔꯒ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯤꯅꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯗ ꯗꯥꯖꯩ ꯊꯝꯖꯒꯦ
ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯋꯥꯍꯪ ꯑꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯅꯣꯡꯃꯗ ꯗꯤꯃꯥꯟꯁꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯇꯅ ꯅꯣꯡꯃꯗ ꯕꯥꯇꯣꯟꯁꯤ ꯐꯪꯅꯗꯅ ꯃꯊꯪ ꯁꯨꯝ ꯍꯥꯏꯗꯣꯛꯈꯤꯕꯁꯤ ꯃꯦꯛꯁꯤꯃꯝ ꯅꯣꯡꯃꯗ ꯕꯥꯇꯣꯟ ꯍꯥꯏꯗꯣꯛꯈꯤꯕꯁꯤ ꯍꯥꯏꯗꯤ ꯑꯣꯔꯗꯔ ꯍꯥꯏꯁꯤꯗꯤ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯑꯃꯈꯛꯇꯅꯤꯅ ꯆꯠꯇꯣꯏꯁꯦ ꯑꯗꯨꯅ ꯍꯛꯆꯥꯡꯁꯤꯗꯤ ꯑꯅꯤ ꯊꯣꯛꯅ ꯁꯦꯠꯄꯗꯤ ꯌꯥꯗꯕꯅꯤ나 ꯑꯩꯈꯣꯏ ꯑꯃꯗ ꯀꯟꯐꯔꯃꯦꯁꯟ ꯄꯤꯈ꯭ꯔꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯌꯩꯊꯣꯛꯑꯝꯗꯣꯏꯅꯦꯕ ꯅꯣꯡꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯌꯩꯊꯣꯛꯄꯁꯦ ꯀꯌꯥꯃꯨꯛꯀꯗꯤ ꯌꯥꯎꯔꯦ ꯅꯣꯡꯃꯗ ꯂꯥꯛꯈꯤꯕ ꯐꯪꯖꯟꯅꯈꯤꯕꯁꯦ ꯃꯁꯤꯡ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯀꯩꯅꯣꯅꯦ ꯂꯨꯍꯣꯡꯕ ꯕꯥꯇꯣꯟ ꯂꯧꯖꯕꯁꯦ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯂꯨꯍꯣꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯅꯕꯦꯝꯕꯔ ꯁ꯭ꯋꯥꯏꯗꯒꯤ ꯀꯟꯇꯦꯛ ꯂꯥꯛꯄ ꯍꯧꯋꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯥ 3 ꯋꯥꯠꯂꯤꯉꯩꯗꯒꯤ ꯊꯥ 3 ꯋꯥꯠꯂꯤꯉꯩꯗꯒꯤ ꯊꯥ 2 ꯋꯥꯠꯂꯤꯉꯩꯗꯒꯤ ꯍꯥꯟꯅ ꯂꯥꯛꯄꯗꯣ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯔꯒ ꯑꯩꯈꯣꯏꯅ ꯁꯤꯃꯗꯤ ꯂꯦꯡꯕ ꯌꯥꯔꯣꯏꯅ ꯊꯝꯖꯩ ꯑꯗꯨꯒ ꯃꯔꯛꯇ ꯂꯥꯛꯄꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯂꯧꯗꯦꯕ ꯑꯗꯨꯒ ꯃꯔꯛꯇ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯌꯥꯝꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯃ ꯑꯣꯏ 21ꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯐꯅꯌꯥꯝꯗꯤ ꯍꯥꯏꯗꯣꯛꯑꯝꯗꯣꯏꯅꯤꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯕꯨꯛ ꯂꯩꯈ꯭ꯔꯦ ꯀꯌꯥꯝ ꯌꯥꯝꯃꯤ ꯕꯨꯛ 4-5 ꯂꯥꯛꯁꯟꯕꯒ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯏꯁꯥꯗ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩꯅ ꯇꯨꯃꯤꯟꯅ ꯆꯤꯛ ꯂꯥꯎꯒꯩ ꯂꯩꯔꯒ ꯑꯩꯈꯣꯏꯁꯦ ꯀꯥꯡꯒ ꯊꯥꯡꯗꯧꯅ ꯂꯩꯔꯨꯔꯒ ꯁꯤꯀꯤꯝ ꯊꯣꯛꯇꯒꯩ ꯂꯩꯔ ꯍꯧꯖꯤꯛꯁꯤꯅ ꯁꯤꯖꯟꯁꯤꯗ ꯇꯧꯔꯛꯏꯁꯤꯕꯨ ꯑꯐꯕ ꯅꯨꯃꯤꯠꯅꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯑꯒ ꯀꯣꯟꯁꯨ ꯀꯣꯟꯅꯔꯣꯏꯗꯕ ꯑꯩꯈꯣꯏꯁꯤꯗ ꯍꯟꯖꯟ ꯑꯣꯔꯗꯔ ꯂꯥꯛꯄꯁꯦ ꯍꯥꯏꯗꯤ ꯆꯠꯅꯔꯤꯕ ꯃꯑꯣꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯁꯇꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯑꯐꯕ ꯅꯨꯃꯤꯠꯇ ꯃꯌꯥꯝꯅ ꯊꯣꯝꯖꯤꯟꯅ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏ ꯄꯥꯝꯅꯕ ꯉꯥꯛꯇꯅꯦꯕ ꯏꯁꯥꯗ ꯑꯅꯤ ꯐꯪꯖꯟꯅꯕꯁꯤ ꯃꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯍꯥꯡꯕ ꯅꯨꯃꯤꯠꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯝꯕꯁꯨ ꯌꯥꯎꯔꯝꯒꯗꯣꯏꯅꯤ ꯌꯥꯎꯔꯤꯅꯤ ꯑꯗꯣ ꯑꯅꯤ ꯐꯥꯡꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏ ꯁꯤꯁꯦ ꯈꯤꯇꯪ ꯈꯥꯏꯗꯣꯛꯅꯔꯒ ꯑꯅꯤ ꯆꯠꯄꯐꯥꯎ ꯍꯥꯏꯗꯤ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯅꯣꯏꯒꯤꯗꯨ ꯉꯥꯏꯔꯒ ꯂꯥꯛꯄꯅꯤ ꯅꯣꯏꯒꯤꯗꯨꯗ ꯁꯛꯍꯟꯒꯦꯅ ꯅꯣꯏꯒꯤꯗꯨꯗ ꯇꯧꯖꯒꯦꯅ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯐꯣꯟꯒ ꯇꯧꯔꯒ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯈꯟꯅꯔꯒ ꯑꯩꯈꯣꯏꯁꯦ ꯑꯅꯤꯒ ꯈꯥꯏꯗꯣꯛꯅꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ ꯑꯅꯤ ꯆꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯅꯤ ꯈꯥꯏꯗꯣꯛꯑ ꯆꯠꯈꯤꯕꯗꯒꯤ ꯃꯄꯨꯗꯨꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯄꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡ ꯑꯖꯣꯏꯅ ꯉꯁꯥꯏ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯐꯪꯕꯤꯔꯤꯕ ꯁꯂꯥꯏꯔꯦꯜ ꯄꯦꯅꯥ ꯁꯩꯁꯛ ꯂꯨꯞ ꯑꯁꯤꯕꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯑꯃꯗꯤ ꯏꯁꯥꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯀꯔꯤꯒꯨꯝꯕ ꯊꯧꯒꯜ ꯇꯧꯍꯟꯕꯤꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯉꯁꯤꯃꯛ ꯇꯧꯕꯤꯍꯧꯔꯣ ꯍꯥꯏꯕꯁꯤꯃ ꯉꯁꯤꯃꯛ ꯇꯧꯕꯤꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯐꯪꯉꯔꯣꯏ ꯍꯥꯏꯕꯁꯤꯅꯤ ꯁꯤ ꯋꯥꯔꯅꯤꯡꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯍꯥꯏꯔꯒꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯪꯅꯩ ꯆꯥꯅꯩ ꯍꯥꯏꯗꯅ ꯎꯄꯥꯏ ꯂꯩꯗꯧ ꯃꯥꯟꯗꯦ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯕꯨꯛ ꯇꯧꯔꯒꯗꯤ ꯁꯦꯜ ꯃꯌꯥꯝ ꯄꯤꯒꯦ ꯍꯥꯏꯔꯁꯨ ꯎꯄꯥꯏ ꯂꯩꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯃꯌꯥꯝꯅꯕꯨꯗꯤ ꯑꯄꯥꯝꯕꯒꯤ ꯃꯃꯤ ꯑꯃ ꯑꯩꯈꯣꯏ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯦꯀꯣ ꯁꯤꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯪꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯔꯛꯂꯒ ꯉꯁꯥꯏꯁꯦ ꯕꯣꯔꯁꯦ ꯊꯣꯛꯂꯛꯂꯒ ꯑꯩꯈꯣꯏ ꯀꯩꯅꯥ ꯂꯧꯕ ꯂꯥꯛꯏꯅꯦ ꯍꯥꯏꯅ ꯃꯥꯗꯤ ꯃꯨꯛꯇꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯁꯨꯃꯥꯡ ꯃꯌꯥꯏꯁꯤda ꯃꯥꯗꯣ ꯃꯌꯥꯏꯁꯤꯗ ꯐꯝꯃꯒ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯕꯣꯔꯅꯦ ꯂꯦꯝꯗꯅ ꯅꯠꯇ꯭ꯔꯥ ꯑꯄꯣꯛꯄꯤꯒ ꯑꯣꯟꯁꯤꯟꯅꯗꯅ ꯃꯤꯆꯥꯟꯅꯗꯅ ꯑꯄꯣꯛꯄꯤꯒ ꯂꯩꯈ꯭ꯔꯕꯅꯤꯀꯣ ꯀꯩꯅꯥ ꯊꯣꯛꯂꯛꯄꯩ ꯉꯥꯏ ꯂꯩꯔꯝꯅꯦ ꯑꯗꯩꯗ ꯀꯩꯅꯥ ꯊꯣꯛꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯀꯩꯅꯥ ꯄꯨꯊꯣꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯌꯦꯛ ꯑꯃꯃꯝ ꯁꯨꯝ ꯈꯣꯡꯅꯩꯀꯣ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯔꯤꯕ ꯕꯦꯟ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯑꯖꯣꯏ ꯍꯣꯏꯒꯤꯗꯤ ꯍꯥꯏꯕꯗꯤ ꯁꯂꯥꯏꯔꯦꯜ ꯄꯦꯅꯥ ꯁꯩꯁꯛ ꯂꯨꯞꯀꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯀꯩꯅꯥ ꯄꯨꯊꯣꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯀꯔꯝꯕ ꯏꯁꯩ ꯁꯛꯄꯤꯔꯒ ꯀꯩꯅꯥ ꯑꯗꯨꯕꯨ ꯋꯥꯝ ꯋꯦꯜꯀꯝ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯥ ꯑꯗꯨ ꯄꯨꯊꯣꯔꯛꯂꯦ ꯍꯥꯏꯗꯅ ꯃꯤꯌꯥꯝꯗ ꯏꯪꯒꯤꯠ ꯄꯤꯕ ꯏꯁꯩ ꯑꯃ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯏꯁꯩ ꯇꯧꯕꯤꯗꯨ ꯑꯝꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯀꯩꯅꯥ ꯄꯨꯊꯣꯛꯄꯒꯤ ꯑꯩꯈꯣꯏ ꯀꯩꯅꯥꯒꯤ ꯄꯨꯊꯣꯛꯄꯒꯤ ꯃꯇꯥꯡꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯀꯅꯥꯝ ꯂꯩꯂꯣ ꯐꯥꯏꯔꯦꯟ ꯊꯥꯗꯤ ꯊꯅꯨꯡ ꯅꯤꯡꯉꯣꯜꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯅ ꯊꯥ ꯈꯣꯡꯗꯣꯏꯔꯛꯂꯦ ꯍꯦ ꯂꯥꯏꯔꯦꯝꯕꯤ
malim lấy nó lum bư ra malim lấy nó lum bơ ra ipalim imana marumi ipalim imana marumi ikorau nong na wang bư ra ikorau nong na wang bơ ra ipan thau ipan ma wang ipan thau ipan ma wang ileng tho ra ki lai ri đi leng tho ra ki loi đi ipan thau ma pa lấy ram đi ipan thau ma pa lấy ram isot na pung gi ichil ra isona phong ichil da ikai da na loi rui lak li du ikai da na loi lag li do inuragi mai thong ta bu ying lư ga inuragi na mai thong ta bu ying la ga itara mari ni thaj na itara mari ni thaj na inura ma bu ikai ji nura ma bu ikai ji isanna naga mondum montek ma thơ ta ishana naga mandu mote ka tha ka ikhut na da song na da pu ni dei ikunna da song na da pu ni dei iwang ni na pam pam bu lang ku ri iwang lil na pam pam bu iwang lil na pam pam bu lang kha re Yengu lao ni căng lấy cha Biba mana hiền bơ ra Imo mana ta đi lấy mà piba ani se nung si wai thung na ragle các lấy na miam pumbana ya wa uchi ngak lại ninh thâu lại riêng bigi sắc lôn mùa lâu đó nơ wang liên na phập phồng làng khare Hana kiba koro no mita haina kiba sari wasa tungin na wang lena pam pam lang badi kaya da ning thi jalo yeng bai biến ba nai de
comment ama lae koi viewers sing gi marak ta gi ko comment si lai se ngasai gi pharil tha da lo hong boi ta ga budi phare ne pharil gi tha se palla sa ani atop tha da hong boi ta de atop tha do gi palla ga sakadra hai ba sin ko palle example loi da poinu hai poinu palle am tak matiam tak poinu an ta hap ga matek to pharil tha di na gi sikam matiam hap do na poinu tha di thanung si anh phải điền poinu vậy nào chính là chính số lâm matam đi tha của tiki hồi mấy em là sung khăng đời nó hàng việc và si soi lại cái này nó khăn dập à hay thì mấy em cái tàu đi bên này na si gồm ba chết là gồm sẽ soi lại cái này soi là số hay thì backup lại bên cái này hay là sung khăn dập bên này mấy em hàng việc mà tung in là hàng dập bên này em ngày giấy anh thà đầu hông bây giờ đấy adom là còn saiยิงไปที่mấy em xem na cái sai cái accept phải điền đầu hông này phải điền tha cái Manipur đó đi cái vậy tàu cái đó phải điền tha hay bên đây em đầu hông bây giờ đúng tàu vậy quá atop pa tangai phật đó sinh đó đúng hay đi đúng thu nông hông bất sinh số đúng mà tâm bu già cái đi đúng lục hông bất tha bùi cái ra nông chu tha bùi cái ra hông nơi đi hay ta đấy adum na cái gì cũng ba lục hông bagi cái tăng cực adum đã phải đến thà nát cái số any thà đã hông bây giờ đấy hay vậy xin có adum na cáiว่าปฐวีđóเลยว่าart đóเลยว่ามีโอตาcái già đấy any thà đó hông già đấy xí xíว่าไอ้ทำสักแก่adumก็ไอ้นั่นอาหารเสียยำนุ่งไอ้แต่ว่าrồi ai là sum tai yum mà khoi na chachari ba yum si khoi maitai gi sumai na isai sak laga bor kaina se kairo to ba luhong ba hai tare ko ado luhong ba sida bor su wan thaba kaina su wan thaba ani makse ahan bada bor wan thai ado bor wan tha kre ta ba tu kaina su wan thabra amati oiram tare ko si manung ge ba khoi moina budi hybrid matungina luhong am da hai ba si thabak ayuk lung thil numidang tum da gai thabak yang kan ho nei hai di soi gadra mando me da chop gadra hai kan ho nei ko ado aina sum tajani san numit tuna aina ahan mani tajari se ado azoi hoina mayam gi sum thogal koina sum chapi ba matam da bor kaina wan tha ba si yam toin thok pra natraga na yam kaman oi bra si penan oi gadra dhon oi gadra koi langdin na chok chok thil china oi gadra langdin na thil chida gi dum dhon ama du sudum howi hai tare ado si ga mari leina bra tragana ngasai gi lohongam dai da thabak yam chin bana maram oiraga tum da ba cha da ba maram oiraga wan thaba oi bra kamaina kari haibini si se wan da ba se koi hantak ta su thui si pot se si hantak ta su thui koi si gi pot se ha hantak ado makhal ani le haidi moi se ma se lohongam dai gi thabak mayam su ba gi wa ba gi khoi gi ahing tum da ba gi to ba ma adu du ga or ma se khoi gi lai gi nuksit lei ba hai ta re ko chana lai gi nuksit lei khoi gi pena gi khoi ipai pu sing na khoi gi pena se si je isor gi nuksit kadang lei ba mi da di akoi si je kadang inini wai khara dum phangi hai adu du na asum bai to bu su lei adu du ga khoi gi kai gum ba du arang bom du hang bi ta ma se isor gi nuksit lei bra khot bra lei tar ga di ma se kamai to phatha ga ni khot pi ga ni hai ba gi pot ama adu na ta bi da khoi gi dum sumna da gi adu gi lai nuksit horok pa gi khoi gi ari ba nuksit to kang khalak pa gi khoi gi lai ho ba dai wan thar bu su yawe adu du ga hantak ta su adu di hantak ki du di ma se wa ba yu pot wan tha ba ni adu ta khoi bor jatra hai khoi isai sak ba khoi nupi gi hek changak pa ma to ma yai sida dum ham sak pa loi ba ga ma se wan thari ba adu mai khoi si du khoi su mai na dum thengna ba yawe dun isor gi nuksit lei ba su wan tha ba su yawe ado wa bin ke na to ba su wan tha ba su yawe ta khoi kaina ji khoi figure ta nam sa da ni lu hong nam dai ji ko ma di sa phut kum ba kai kum sa la ka khoi phajana thoning ba ko adu gi ju khoi sa da ba je ta seng na kaina ji gi sa han ning hai ta re haksang kan na ba hoi haksang kan na ba hoi haksang kan na ba akoi gi physically fit oi ba mi ta wan da roi na sam na hai bi ba ne ba aduna luhongom dai matam si physically fit oi ba mathau tai yum gi thabak su to bi ga da bani duga cha ba thak pa se sisima haidi isada hoi weight khara hen ning re duna maya mangda photo da phajana ba haida chara hen ba khot pa tau ba sisu khatang avoid to view haidi seng na hadu professional lam tanaraga chara ba hen boi ta diet put diet to ba ka haina ba to ta su professional amagi makha da to view so that heng luhong man numit tu da hoi wan tha ba hai ba sisu ngasai gi isada physically weakness oi bana maram oraga wan tha ba budi oiram ga doi ne doi su kana gum ba xy dai gi naw na ngasai happy ba to nuksit lei ba mali ka mi lai ta pangang ngang na gi doi ne ba achum ba budi lai ne doi su haidi kainom da chatli dan luhong man numit sida aduna si yaringai thok tana ba ngasai kaina amadi borna luhong dringai mamang numit kharni simadi khoi matik chana potha pi ba aduga matam chana cha ba thak ba tum ba se changnai biu hai ba singa sigi thorom sigi khudong cha ba lojaraga aikhoi thamjari aduga mathang gi sidi aikhoi na hujik
สักคริบตันจาดูไกนาทุกปกิมาตั้งให้ตายเนี่ยยุมดกีไกนาสิพุทธรกไปยามนุ่งชีบมีกบในมุ่งมันนุ่งกีไม่ไกดกีดียามนะปุกนิ่งนุ่งชีจะไปให้ตายสมังตะวันส่งตั้งทุกครั้งก็ดีมายามกีมามังดาคุยคนโดหกตันคนตันไรคุยตันคนตันโตรักดอรีบันเนี่ยตัวนี้ยามนุ่งชีบมีกบอดุกีใส่มาเตะมาคุยพังบีคราบมาตรงดาคุยใส่คนโดหกครั้งนี้ซ้ำจัดละสิไอ้ที่เราคุยมาคบด้วยซ้ำจัดละสิมาเรามักแต่ใส่สักกระดาไม่อ้ำเลยมันนี่คุยอดุมักเตียคุยจัดละเลยสิไกนานะก็ใช่กีไก่นกกินก็ใช่กี่ยุ่มตะกี้ก็ไก่นาสินะก็ใช่ยุ่มทัดอมได้ให้แต่ยามนุกชีวมิกุบนุปีสิงสินะควายได้กับปมิกุบให้ตายก็ดีก็ใช่กุนโดหกปมิกุบสินะโอยเดไอ้น่ะสมตาจับดาขังจับดาควายได้กับปีสิยุ่มทัดอมได้มาปามลำดำทัดอมได้มิกุบสิเนี่ยบ่อะดมาปามลำดำทัดอมได้มิกุบสินะกระรำบะนุงชีบะมาเยกีอิสัยไอ้คุยกันสิอุณจารีบะสลายเรียนเป็นนาใส่สักปลุกนะเป็นนาดุกีทำมวยบุจริงสินะบุหัวนะมาทำอามาดีลูกหงบัลลักปีนี้เป็นมายามกิทำมวยสมหัตนาบะให้ตาเร่แต่เสียงนั้นลูกหงบันนี้ให้ภาษีไกนาทมได้มาตั้งสิแต่ครั้งนี้ให้ตายมุ่งมันนุ่งกีมีวิสิ่งสินะไอ้เสียไอ้จ่าจักขีโดเรไอ้กีเจ๊จักขีโดเรไอ้กีอินเนจักขีโดเรให้ภาษีดูแต่ฟิลตรงนั้นบันให้ตาเร่มาทำดูแต่การันบะอิสัยสักปีบโนดูมายามต้องตั้งคุดลตับเบียกันยาวนุ่งไงตัวมันมายามคุดลตับจะแก่ค่อยน่ะค่อยขี้เบียนจินสุค่อยน่ะอิสัยเจสิไกนานามายุ่มทัดอมได้สักไปอิสัยเจสักบุษาดีไกนาเจตุ้มกับไปให้ตายไอ้ค่อยนั่งสิบุกเทงนักบุตรไกนากับแต่ปั๊มแต่ยาวรกตีค่อยนั่งสิใส่ใส่บุตรกับไปดูค่อยน่ะตกจับค่อยน่ะนุกสีน่ะทำมวยเด็กสักจับดูมวยดูสุภาพมาพลังปันเท่าทัดอมมันก็ปั๊มแล้วลำดมโอ้ยเราก็มาซาบิกาเดไว้ทุ่งน่ะปะมาซาบิกาเดจับจับดูมาตั้งดูแต่ค่อยน่ะสักจับสิแต่มวยดุมยามน่ะให้ดีมายามรู้จักครั้งนี้ตัวนี้มายามคุดลทำเจราเกะค่อยเบียนกันมาเกยดิngasi na ko rau nong zada ngasi na ko rau nong zada marana lu hong tam le ko marana lu hong tam le ko boy lâm đâm nung si bi na pam na lâm đâm ôi đi cô hada imom cerai han hada imom cerai han imom lang lên câu ghê cô imom lang lên câu ghê cô palem pan thâu cái na hít na cấp chế đô palem pan thâu ya thăng in palem
याइफन थौजल निजरे याइफन थौजल निजरे मालिम लैना लुम्बरा yam nusiba mayek ni mayam na su comment section da documentic nusiba phawi haidana isai mek se taba matam da su koi pi tabiriba koi chinlaw mayam su comment section da ira e koi pi tai haidana maruina yumban bagi lambi da khong thangjil labi chali che sing da maruina phawbi rangani haina khali isai mek se ta matam da ai su matam amda imai pa gi manak ta sanai pam lam da nungai le jaram da isu lohongi banu mitu da sumaina si yumbai sai se taraga di kai ga chingjan jara soidana kappa mikup yauri hai tare ko ado mayam da su sum share to boy nai ngasi comment si pajabani ado akoina matam sangna luhongba matamda koigi dhon thilaga hongba matam sida nupi gi ben party de kanamta demand tawde hai tare ngasi gi numisi da di koina nupi gi mapam londam thadom dai matamda ngasagi nupa na sapai mohta nupi sa ga nungai ga kai mayam sum khan maduni ko koi manipur janari si ben party hai ba sida sida koigi nupa ngak chat pa ma nupi ngak chat pa ma sumang kumai sumai la sana pada sunu pang atai kangu hai ba ma nupi ngatai kangu hai ba ma lei kwa nupi ma yorok pa hai ba si ta seng na yorok ko di hena phajani idea yam phajai to ba bu thaba oina pangthrok matam da di problem thok ka da mayam lei samna hai da ai iseng seng adum haidok charage nupi ko endi makeup si lu pa ka
ꯑꯩꯒꯤ ꯆꯤꯜꯍꯥꯎ ꯃꯌꯥꯝꯁꯤꯅ ꯃꯦꯀꯞ ꯇꯧꯗꯣꯏꯁꯤꯗꯤ ꯈꯨꯗꯛꯀꯤ ꯆꯥꯛ ꯇꯧ ꯂꯣꯏꯁꯟꯗꯣꯏ ꯅꯨꯄꯤꯒꯤꯗꯤ ꯃꯦꯀꯞꯁꯤ ꯂꯨꯄꯥ 3,000 ꯈ꯭ꯋꯥꯏ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯦꯕꯗ ꯅꯨꯄꯤ ꯄꯪ ꯀꯦꯗꯕꯁꯨ ꯌꯥꯗꯦꯅ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯦ ꯅꯣꯡꯃꯗ ꯍꯥꯔꯗꯂꯤꯁꯦ ꯁꯦꯜꯁꯦ ꯅꯨꯄꯤꯗ ꯊꯥꯗꯒꯗꯧꯕ ꯉꯁꯥꯏꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯀꯣꯟꯅꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯁꯨꯝ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯁꯖꯦꯁꯟ ꯅꯨꯄꯤꯅ ꯍꯥꯏꯔꯗꯤ ꯐꯖꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ ꯐꯖꯅꯤ ꯀꯩꯗꯧꯕꯩ ꯐꯖꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯏꯁꯨ ꯐꯤꯖꯤꯕꯤꯂꯤꯇꯤ ꯍꯥꯏꯕ ꯂꯩ ꯑꯗꯣ ꯃꯇꯝꯒꯤ ꯑꯗꯨꯝ ꯑꯍꯣꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯌꯥꯎꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯂꯩꯕꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯦ ꯅꯨꯄꯤꯒꯤ ꯃꯇꯥꯡ ꯅꯨꯄꯤ ꯁꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯛꯄꯅꯤꯀꯣ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯦ ꯃꯇꯥꯡꯁꯤꯗ ꯍꯣꯏ ꯃꯣꯏꯅ ꯃꯌꯥꯝꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯩꯈꯣꯏ ꯀꯃꯦꯟꯇ ꯐꯖꯅꯤ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯐꯖꯔꯣꯏ ꯍꯥꯏꯔꯗꯣꯏꯅꯣ ꯑꯗꯨꯝ ꯐꯖꯅꯤ ꯐꯖꯕꯕꯨꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯕꯦꯟꯁꯤ ꯆꯠꯄ ꯃꯇꯝꯗ ꯑꯌꯨꯛ ꯄꯨꯡ 12:30 ꯁ꯭ꯋꯥꯏꯗ ꯌꯧꯔꯒ ꯕꯣꯔꯗꯒꯤ ꯑꯃꯨꯛ ꯀꯩꯅꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯌꯧꯕ ꯀꯩꯅꯥ ꯃꯌꯨꯝꯗꯒꯤ ꯕꯣꯔꯗ ꯑꯃꯨꯛ ꯄꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯡ 9 ꯇꯥꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯇ ꯅꯨꯄꯤ 2-3 ꯌꯥꯎꯕꯗꯨꯁꯨ ꯃꯥꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯍꯥꯏꯗꯤ ꯅꯨꯄꯤꯗꯤ ꯃꯊꯟꯇ ꯂꯥꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯊꯦꯡꯗꯣꯏꯅꯦ ꯅꯨꯄꯥꯒꯤꯗꯤ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯒꯦ ꯅꯨꯄꯥꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯌꯥꯝ ꯐꯝꯐꯝꯗ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯃꯤꯟꯅꯕ ꯑꯗꯨꯗꯤ ꯅꯨꯄꯤꯗꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯐꯝꯃꯨꯅꯤ ꯇꯁꯦꯡꯅ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯔꯥꯞꯄ ꯃꯐꯝꯗꯗꯤ ꯄꯨꯡ 13-12 ꯐꯥꯎ ꯑꯗꯨꯝ ꯇꯥꯔꯤꯅꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯑꯗꯣ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯁꯨ ꯑꯣꯏꯕ ꯌꯥꯏ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯕꯦꯟ ꯄꯥꯔꯇꯤꯁꯦ ꯊꯣꯛꯄꯗꯤ ꯊꯣꯛꯂꯛꯑꯦ ꯑꯃꯅꯤ ꯎꯔꯝꯃꯦꯀꯣ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯗ꯭ꯔꯤꯁꯦ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯗꯕ ꯃꯌꯥꯝꯁꯦ ꯁꯤꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯅꯨꯡꯗꯥꯡꯗ ꯆꯠꯄꯁꯦ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯣꯏꯕ ꯑꯗꯨꯒꯤꯅꯤꯗ ꯑꯌꯥꯝꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯁꯨ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯪꯕꯤꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯑꯩ ꯍꯪꯖꯕꯅꯤꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯄꯅꯤ ꯉꯁꯤ ꯁꯤ ꯏꯁꯩꯁꯤꯃ ꯁꯛꯇ꯭ꯔꯒꯗꯤ ꯃꯄꯨꯡ ꯐꯥꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯗꯒꯤ ꯀꯩꯅꯥꯒꯤ ꯕꯣꯔꯒꯤ ꯃꯌꯨꯝꯗꯩ ꯊꯣꯛꯂꯛꯄꯗꯩꯁꯨ ꯃꯊꯪ ꯀꯩꯅꯥꯒꯤ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯑꯗꯩ ꯀꯩꯅꯥꯁꯤꯅ ꯉꯁꯥꯏꯒꯤ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯄ ꯂꯣꯏꯔꯀꯥꯟꯗ ꯕꯣꯔ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯩꯅꯥꯁꯤꯅ ꯌꯨꯝꯗꯒꯤ ꯈꯣꯡꯗꯩ ꯍꯨꯜꯂꯛꯄ ꯕꯣꯔꯒꯤ ꯌꯨꯝ ꯇꯝꯅ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯖꯇ꯭ꯔꯥ ꯇꯧꯔ ꯂꯥꯛꯀꯗꯣꯏꯅꯦꯕ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤ ꯈꯜꯂꯒ ꯆꯦꯜꯂꯛꯀꯗꯣꯏꯅꯤ ꯄꯤꯔꯥꯡ ꯀꯌꯥꯒ ꯁꯤꯟꯊꯕꯒ ꯂꯣꯏꯅꯅ ꯂꯥꯛꯀꯗꯣꯏꯅꯤ ꯀꯣ ꯑꯗꯣ ꯂꯥꯛꯄ ꯂꯝꯕꯤꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯒꯤ ꯕꯣꯔ ꯃꯌꯨꯝꯁꯤꯒꯤ ꯊꯣꯡꯒꯥꯟꯁꯦ ꯌꯧꯔꯅꯤ ꯊꯣꯡꯒꯥꯟꯁꯦ ꯌꯧꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃ ꯈꯣꯡꯅꯩꯀꯣ ꯆꯪꯉꯝꯗꯥꯏ ꯃꯤꯀꯨꯞ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯆꯪꯉꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯒꯤꯁꯨ ꯏꯁꯄꯦꯁꯦꯜꯂꯤ ꯃꯌꯦꯛ ꯂꯩꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯌꯦꯛꯇ ꯂꯩꯔꯒꯗꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯕꯤꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯕꯣꯔꯁꯦ ꯀꯩꯅꯥꯁꯦ ꯊꯤꯟꯖꯜꯂꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩ ꯏꯔꯥꯠꯄ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯝꯕꯤ ꯃꯩꯇ꯭ꯔꯦꯡ ꯁꯛꯑꯒ ꯑꯩꯈꯣꯏ ꯀꯩꯅꯥꯁꯦ ꯊꯤꯟꯖꯜꯂꯀꯥꯟda ꯀꯩꯅꯥꯁꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯑꯣꯛꯑꯒ ꯄꯨꯁꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯌꯥꯏꯐꯊꯣꯏꯅꯕ ꯑꯩꯈꯣꯏꯅ ꯌꯥꯏꯐꯊꯣꯏꯔꯤ ꯍꯥꯏꯕ ꯏꯁꯩ ꯑꯃ ꯑꯩꯈꯣꯏꯅ ꯁꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯟꯕ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯏꯁꯩꯗꯤ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯈꯨꯗꯣꯜ ꯌꯥꯏ ꯑꯗꯨ ꯏꯁꯩꯗꯣ ꯈꯨꯗꯣꯜ ꯇꯝꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯤꯡꯒꯤ ꯃꯩꯇ꯭ꯔꯤꯁꯤꯅ ꯉꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯅꯨꯡꯗ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯂꯦꯜꯂꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯅꯨꯡꯆꯟꯅ ꯑꯩꯈꯣꯏꯅꯁꯨ ꯏꯅꯥꯎꯁꯤꯡ ꯑꯁꯤꯕꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯕ ꯑꯣꯏꯅ ꯂꯧꯖꯔꯤꯕ ꯏꯟꯇꯔꯚ꯭ꯌꯨꯁꯤꯒꯤ ꯑꯔꯣꯏꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝꯗ ꯊꯧꯒꯜ ꯇꯧꯖꯔꯤ ꯇꯝꯃꯤꯟꯅꯁꯤ ꯑꯔꯩꯅꯨ ꯏꯃꯥꯅ ꯂꯩꯁꯤꯟꯕꯤꯔꯛꯎ ꯑꯍꯨꯝꯅꯨ ꯏꯃꯥꯅ ꯍꯨꯝꯖꯤꯟꯕꯤꯔꯛꯎ ꯀꯪꯂꯥ ꯆꯤꯔꯥ ꯃꯔꯤꯃꯛꯇꯒꯤ ꯄꯤꯒꯤ ꯆꯍꯨꯝ ꯁꯨꯞꯄꯒꯨꯝ 인기나 콧찡리 찡부금 찡신비우 라이렌비 야이퍼 토이리 상가이시 야이퍼 토이리 상가이시 하이게나 하이빨 다두나 하이게나 하이빨 mapam na lamdam tunggoy nay mapam na lamdam tunggoy nay masabigi sangay ning tibang masabigi sangay ning tibang ikay da loy loy lang kedo 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 mapam na lamdam tunggoy nay mapam na lamdam tunggoy nay masabigi sangay de masabigi Kaida loi loi lakpadi Kaida loi loi lakpadi Sagay na salay chawhangi Sadana nauda thamlagi Sadana nauda thamlagi Pari sataba salangi Pari sataba salangi
imom pom da ba pomangi pai manung dang khandu na khong doi rak li lai din vi yum da bu lai de hai de ga yum lai ma hai na ko loi nei sin su ka da lai ra ga sin lai ma hai na ko loi nei nuôi nụ thông không đã lấy ra ga tung khong lai de bi ko loi nei pai ma nung dang khandu na mà sao vì cái sang gai de lôi đôi chẳng khờ đi gai de là lôi đôi chẳng khờ đi hoàng nghệ mà nó thiên mà nó rồi mà say đắm ta là cái hay hay lao của nó mà buồn mình khai son của nó rồi mà say đắm ta là cái ta लगेदा ओ 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 ta लगेदा yam nungai khreng ngasi gi dumit si adoki matik mapung phare do yengbiri ba mayam na su ngasi lising amagi mathakta yengbiraga hena hena program si magul hapa do yengbiri ba mayam na babo kai da ba kai ha do sam sam na ha do se program se koina babo kai program hai ba su lei kai da program hai ba su lei ba ngasi gi program si madi silau sing da thagat pe wafam su nate ngasi gi program salai ren pena saisak lop na ngasi thambiri ba du masing mai tri sing ngasi gi akhan na bi episode si ta seng na mai pak le babo kai dre ha ba gi dungai ba sima su matang thamjage aduga mayam da su thamjage madudi luhong bagi pena ben oina leibibani ai naw sing si duga luhongbagi maitai sai sakpi dana adaidi si khatana tabida atopa samna habda sai khunung isai gumba khulang isai gumba adaidi mayam thaban chongma ga haina bajida ogri hangel chongma ga hainai go ogri khogi maitai gi ariba maron da hai tare ogri hangel chongbagi da khoi maitai gi isai sakpa gumba da loina mak masagi talent leijara bai gi naw ngak tani loina na khoi lai lokhatpagi thogal su tauba inaw ni haibasima su ichinaw sing ni me hamju mayam lai herobagi sizada su ichinaw mayam sibu ningsing biu haibasini ai khoi gi maikai dagi mayam gi mafam da thamjaningi se ado mayam atopa sidai sida samna habda khoina huji panjagi ba khara dudi khoi ngasi luhongbagi akhanana luhongbagi oina tawjaraga su atopa mayam na se khunungi sai batem tangang biram ka haibiram badum yaubiram basu yai hangap pasu yawi do adum na kai chatlagum si ngasi gi oina ti mayam su yam program si su yam na tien ba mong da yam na cham ba mong da yam mamal leina loisana bagi tangkak ama khoina su thamna ba hona jabani dona loisan bagi mata hai tare khoina samna thaban chongba oitaraga su khoina nitai but lo ba haina lo nei ko aduga sumaina chinau singna ngasigi luhongmagi borsu deba karma ani kariumam chatlu matamda thabak thorom chatlu matamda ngasagi thilliba khongliba mayam si khoi tasinba khomjinba isam samna haibada loisinba hai tare ne hanjinba ka haina bado hanjinba hai ko hanjinbagi matek tuma tobiro aduga ngasi ngasai dagi khoigi law khongi mayam se hai tasinba khomjinba changbado adugi tangai phadabado luhongbam khudimatu loi tobirangani ko adugi tuma tangai phadana ngasigi thorom asida hapiramo 한질러시 미렐 한방 한질러시 라이닝 tou 한질러시 미렐 한방 서지기 소랑 한비누 하바마야이 사이 한비누 서지기 소랑 한비누 하바마야이 사이 한비누 한질러시 미렐 한방 한질러시 라이닝 tou 한질러시 미렐 한방 서지기 소랑 한비누 하바마야이 사이 한비누 서지기 소랑 한비누 하바마야이 사이 한비누 한질러시 미렐 한방 한질러시 라이닝 tou 한질러시 미렐 한방 땡방고 마푸나 Yai Fare
ꯃꯌꯥꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯛꯏ ꯇꯁꯦꯡꯅ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤꯒꯤ ꯃꯌꯥꯝ ꯂꯥꯏꯔꯕꯒꯤ ꯈꯥꯡꯄꯣꯛ ꯁꯪ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯁ꯭ꯇꯨꯗꯤꯑꯣ ꯁꯦꯠꯑꯞ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯖꯗꯦ ꯑꯗꯨꯅ ꯂꯩꯖꯕ ꯈꯨꯠꯂꯥꯏ ꯈꯔ ꯃꯤꯉꯣꯟꯗ ꯋꯥꯏꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯨ ꯄꯨꯟꯓꯜꯂꯒꯅꯤ ꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯖꯔꯤ ꯃꯣꯕꯥꯏꯜꯗꯩ ꯊꯥꯕ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯌꯧꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯑꯔꯩꯕ ꯈꯔ ꯃꯤꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗꯩ ꯇꯥꯁꯟ ꯈꯣꯝꯖꯤꯟꯖꯔꯒ ꯉꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯁꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯋꯥꯏꯔꯨꯏꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯩꯈꯣꯏ ꯄꯦꯅꯥꯒꯤ ꯃꯈꯣꯟ ꯇꯥꯕꯤꯔꯝꯃꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯄꯦꯅꯥꯒꯤ ꯃꯈꯣꯟꯁꯦ ꯌꯥꯝ ꯍꯥꯞꯆꯅꯤꯡꯉꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯋꯥꯌꯔꯂꯦꯁ ꯍꯥꯞꯇꯅ ꯈꯣꯠꯇ ꯌꯥꯝ ꯍꯣꯠꯅꯖꯩ ꯑꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯊꯣꯛꯄꯗꯒꯤ ꯍꯥꯞꯄ ꯉꯝꯖꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯑꯖꯣꯏ ꯍꯣꯏꯒꯤ ꯇꯤꯝ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯅꯖꯔꯤꯕ ꯇꯤꯝꯁꯤꯒꯤ ꯃꯊꯪ ꯎꯅꯕ ꯃꯇꯝꯗꯗꯤ ꯄꯦꯅꯥꯒꯤ ꯃꯌꯦꯛꯁꯦ ꯁꯦꯡꯅ ꯍꯥꯞꯅꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯁꯤꯁꯨ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯒꯤ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯥꯏꯒꯤ ꯁꯥꯎꯟꯒꯤ ꯑꯣꯏꯕ ꯁꯦꯠꯑꯞꯁꯤꯒꯤ ꯑꯣꯏꯕ ꯑꯈꯟꯅꯕ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯁꯥꯎꯟꯁꯦ ꯋꯥꯌꯔꯂꯦꯁꯇꯨꯅ ꯌꯥꯅꯤꯅ ꯈꯟꯖꯔꯨꯕꯗꯣ ꯌꯥꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯅꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯗꯣꯝꯅ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯝꯃꯣ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝ ꯊꯝꯖꯅꯤꯡꯕ ꯑꯃꯁꯨ ꯂꯩ ꯉꯁꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯄꯨꯟꯅꯤꯡꯕ ꯇꯤꯟꯅꯤꯡꯕ ꯑꯗꯨꯒ ꯕꯦꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯁꯩꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯃꯌꯥꯝꯅ ꯇꯝꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯂꯧꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨꯅꯦ ꯑꯖꯣꯏꯅ ꯏꯁꯩꯁꯦ ꯇꯝꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯂꯧꯅꯤꯡꯕꯒꯤ ꯃꯇꯥꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯂꯥꯏꯔꯦꯟ ꯄꯦꯅꯥ ꯁꯛꯂꯨꯞꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯃ ꯑꯩ ꯄꯦꯅꯥ ꯁꯛꯄ ꯌꯥꯎꯖꯒꯦ ꯑꯩ ꯄꯦꯅꯥ ꯈꯣꯡꯕ ꯌꯥꯎꯖꯒꯦ ꯑꯩꯈꯣꯏ ꯂꯥꯡꯗꯦꯟ ꯊꯤꯟꯕ ꯌꯥꯎꯖꯒꯦ ꯀꯥꯏꯅꯒ ꯍꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯛꯇꯥꯔꯒꯗꯤ ꯇꯔꯥꯝ ꯂꯧꯁꯤꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯇꯔꯥꯝꯅ ꯌꯥꯝ ꯆꯥꯎꯅ ꯑꯣꯛꯆꯒꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤ ꯌꯣꯛꯇ꯭ꯔꯒꯗꯤ ꯀꯅꯥꯅ ꯌꯣꯛꯄꯤꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯃꯌꯥꯝꯗꯁꯨ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯦꯅꯥ ꯑꯩꯈꯣꯏꯅ ꯈꯣꯡꯖꯕ ꯏꯁꯩ ꯁꯛꯆꯕ ꯁꯨꯃꯥꯏꯅ ꯆꯠꯆꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯇꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯇꯧꯖꯕꯁꯤꯗ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯕ ꯌꯥꯎꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯝꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯔꯨꯛ ꯁꯧꯕꯤ ꯁꯪꯂꯦꯟꯗ ꯑꯩꯈꯣꯏ ꯄꯨꯟꯖꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯔꯤꯍꯥꯔꯁꯦꯜ ꯇꯧꯖꯩ ꯑꯩꯈꯣꯏ ꯄꯨꯟꯖꯩ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯌꯥꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯏꯁꯩ ꯁꯛꯄꯗ ꯑꯣꯏꯔꯁꯨ ꯊꯤꯟꯕꯗ ꯑꯣꯏꯔꯁꯨ ꯈꯣꯡꯕꯗ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯝꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯕꯨꯛ ꯃꯄꯨꯡ ꯐꯥꯔꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯇꯥꯛꯊꯣꯛꯄ ꯑꯗꯨꯝ ꯉꯝꯕꯒꯤ ꯁꯛꯇꯤ ꯄꯥꯡꯒꯜꯁꯨ ꯑꯩꯈꯣꯏ ꯂꯩꯖꯩ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯁꯤ ꯈꯨꯠꯊꯥꯡꯗ ꯇꯥꯔꯒ ꯔꯦꯀꯣꯔꯠ ꯇꯥꯔꯒ ꯃꯍꯩ ꯍꯨꯕꯒꯤ ꯊꯕꯛꯇꯨꯃꯗꯤ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯇꯧꯖꯒꯦ ꯀꯩꯒꯤꯅꯣꯗ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯆꯠꯄꯤꯒꯗꯧꯔꯤꯅꯦ ꯃꯥꯅ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯏꯁꯩꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯈꯜꯗꯁꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯥꯡꯒꯅꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯍꯥꯏꯕꯁꯤꯗ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯒꯗꯧꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯏꯁꯩꯁꯦ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯁꯨ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏ ꯒꯨꯔꯨ ꯕꯣꯔꯤꯔꯒ ꯍꯥꯏꯇꯥꯔꯦ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯩꯁꯦ ꯂꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯀꯔꯝꯕ ꯂꯨꯞꯀꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯄꯤꯒꯗꯧꯔꯤꯅꯣ ꯍꯥꯏꯕꯒꯤ ꯇꯁꯦꯡꯕ ꯇꯉꯥꯏꯐꯗꯕ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯒꯜ ꯇꯧꯕ ꯍꯥꯏꯕꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯌꯥꯎꯗꯕꯤꯗ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯃꯁꯨ ꯑꯩꯈꯣꯏ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯤ ꯄꯣꯛꯆꯩ ꯏꯕꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯝ ꯍꯥꯏꯕꯤꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯇꯥꯊꯣꯛꯑꯕ ꯃꯇꯨꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯃꯌꯥꯝꯅ ꯇꯥꯍꯟꯖꯔꯤꯁꯦ ꯁꯤꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯁꯩꯁꯦ ꯃꯇꯧ ꯇꯝꯃꯒ ꯃꯌꯥꯝꯗ ꯇꯥꯔꯒ ꯃꯇꯧ ꯇꯝꯃꯒ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯊꯣꯏꯅ ꯅꯠꯇꯦꯕ ꯑꯗꯨꯅ ꯒꯨꯔꯨ ꯕꯣꯔꯤꯕꯤꯌꯨ ꯍꯥꯏꯕꯁꯤ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕꯅꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯗꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯔꯒ ꯉꯁꯤ ꯑꯁꯨꯝꯅ ꯂꯥꯏꯚ ꯁꯦꯁꯟ ꯑꯃ ꯏꯆꯝ ꯆꯝꯅ ꯄꯥꯡꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯅꯨꯡꯗ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯌꯥꯝꯗꯁꯨ ꯁꯛ ꯇꯥꯛꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯍꯥꯏꯔꯦ ꯁꯤꯒꯤ ꯕꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯑꯩꯈꯣꯏꯅꯁꯨ ꯁꯛ ꯇꯥꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯒꯦ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯖꯣꯏ ꯍꯣꯏꯒꯤ ꯇꯤꯝꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯇ꯭ꯔꯤꯁꯤꯒꯤ ꯑꯣꯐꯤꯁꯇ ꯁꯂꯥꯏꯔꯦꯟ ꯄꯦꯅꯥ ꯁꯩꯁꯛꯂꯣꯞꯅ ꯂꯥꯛꯄꯤꯔꯒ ꯊꯧꯒꯜ ꯇꯧꯕꯤꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛꯁꯦ ꯃꯤ ꯂꯤꯁꯤꯡ ꯐꯅꯌꯥꯝ ꯌꯦꯡꯉꯦꯀꯣ ꯂꯤꯁꯤꯡ 20 ꯃꯊꯛ ꯁꯨꯔꯝꯃꯅꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯗ꯭ꯌꯨꯔꯤꯡ ꯑꯣꯐꯤꯁ ꯑꯋꯥꯔꯗꯨꯁꯨ ꯅꯠꯇ꯭ꯔꯥ ꯁꯨꯇꯤ ꯅꯨꯃꯤꯠ ꯅꯠꯇꯦ ꯑꯗꯣ ꯁꯤꯒꯤ ꯁꯄꯣꯔꯠꯁꯤꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯑꯣꯐꯤꯁ ꯂꯥꯛꯑ ꯃꯌꯥꯝꯒꯤ ꯄꯨꯟꯅ ꯊꯧꯒꯜ ꯇꯧꯕꯤꯕꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯤꯡꯖꯃꯩ 360ꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯧꯒꯜ ꯐꯪꯖꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯕꯦꯟꯅ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯅꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏ ꯅꯥꯛ ꯀꯜꯆꯔꯕꯨ ꯌꯣꯛꯈꯠꯆꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯃꯥꯡꯈꯤꯒꯗꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯄꯣꯠꯇꯨꯃꯨꯛ ꯎꯠꯊꯣꯛꯆꯔꯒ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯖꯔꯒ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯛꯄꯗꯨꯁꯨ ꯃꯍꯩ ꯌꯥꯜꯂꯦꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯐꯀꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕ ꯐꯪꯖꯕꯁꯦ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯕꯨꯁꯨ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯩ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯔꯤ
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯥꯏ ꯄꯥꯛꯆꯒꯦ ꯏꯌꯥꯝꯕꯁꯤꯡꯕꯨꯁꯨ ꯃꯥꯏ ꯄꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯥꯏ ꯄꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯇꯥꯔꯦ ꯁꯤꯡꯃꯩ3ꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯃꯥꯏ ꯄꯥꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯛꯇꯪꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯅꯠꯇꯕ ꯁꯤꯡꯃꯩ3ꯁꯤꯅ ꯍꯟꯗꯛꯇꯁꯨ ꯔꯤꯁꯦꯟꯠꯂꯤ 300K ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯌꯧꯏꯀꯣ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕꯃꯛꯇꯤ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯏꯁꯩ ꯑꯃ ꯇꯧꯔꯒ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯏꯁꯩ ꯑꯃ ꯇꯧꯔꯒ ꯁꯝꯖꯤꯟꯈ꯭ರೆ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯅꯨꯡꯗꯗꯤ 300K ꯌꯧꯖꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯖꯕ ꯑꯗꯨꯒ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯤ ꯇꯥꯏꯞꯃꯛꯇꯤ ꯇꯧꯈꯤꯗ꯭ರೆ ꯑꯗꯣ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯅꯥꯎꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯂꯩ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯒꯤ ꯁꯥꯏꯠꯇꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯡꯃꯩ3ꯁꯤ ꯈꯨꯠꯊꯥꯡꯗꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯕꯨꯛ ꯇꯧꯖꯔꯛꯄꯅꯤ ꯑꯣꯔ ꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤꯗꯃꯛꯇ ꯕꯨꯛ ꯇꯧꯖꯔꯛꯄꯅꯤ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯁꯝꯅ ꯍꯌꯦꯡꯁꯦ ꯇꯣꯇꯦꯜ ꯑꯦꯃꯥꯎꯟꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯏ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯄꯥ 10,000 ꯆꯠꯄ 30, 40, 50 ꯐꯥꯎ ꯂꯩꯔꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯉꯁꯥꯏ ꯁꯥꯎꯟ ꯁꯦꯠꯑꯞ ꯀꯩꯀꯥ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯀꯥꯎꯟꯠ ꯇꯧꯔꯒ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯁꯤ ꯉꯁꯥꯏꯒꯤ ꯁꯤꯡꯃꯩ3ꯁꯤ ꯈꯨꯠꯊꯥꯡꯗꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯀꯥꯟꯗ ꯂꯥꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯈꯔꯗ ꯑꯣꯏꯔꯁꯨ ꯍꯟꯕꯤꯔꯝꯃꯣ ꯍꯥꯏ ꯁꯤꯁꯤꯗ ꯁꯤꯡꯃꯩ3ꯁꯤ ꯁꯥꯏꯠꯇꯒꯤ ꯍꯟꯕꯤꯔꯝꯕꯅꯤ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯏꯃꯨꯡꯗꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯅꯕꯒꯤꯗꯃꯛ ꯁꯤꯡꯃꯩ3ꯁꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄꯤꯕꯅꯤꯅ ꯂꯨꯄꯥ 100ꯁꯤꯃ ꯍꯟꯖꯔꯒꯦ 200ꯁꯤꯃ ꯍꯟꯖꯔꯒꯦ 500ꯁꯤꯃ ꯍꯟꯖꯔꯒꯦ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯟꯗꯣ ꯑꯗꯨꯗꯨꯃ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗ ꯈꯤꯛꯊꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯤꯃ ꯁꯤꯡꯃꯩ3ꯁꯤ ꯃꯥꯏꯀꯩꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯌꯦꯁ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯈꯤꯛꯊꯖꯔꯝꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯉꯁꯤ ꯂꯥꯛꯄꯤꯗꯅ ꯉꯁꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯔꯦ ꯃꯇꯨꯡꯗꯁꯨ ꯁꯤꯡꯃꯩ3ꯁꯤꯒ ꯂꯣꯏꯅꯔꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯁꯦꯕꯥ ꯍꯦꯛꯇ ꯍꯥꯏꯗꯣꯛꯑꯦ ꯂꯣꯟ ꯌꯥꯟꯁꯦꯀꯣ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯣꯏꯗ ꯉꯥꯝꯗꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯁꯂꯥꯏꯔꯦꯟ ꯄꯦꯅꯥ ꯁꯩꯁꯛꯂꯨꯞ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯤꯁ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩ ꯈꯣꯜꯂꯥꯎ ꯑꯃꯇ ꯂꯥꯎ ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯁꯨꯝ ꯌꯧꯃꯤꯟꯅꯁꯤꯀꯣ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯍꯥꯏꯁꯦ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯣꯀꯣ ꯁꯂꯥꯏꯔꯦꯜ ꯄꯦꯅꯥ ꯁꯩꯁꯛꯂꯨꯞꯅ ꯁꯤꯡꯖꯃꯩ 360ꯅ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯉꯥꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯉꯥꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯄꯣꯛꯄꯤꯁꯤꯡꯅ ꯏꯔꯝꯗꯝꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯇꯥꯡꯁꯤꯗ ꯂꯥꯏꯚ ꯑꯁꯤ ꯇꯦꯟꯁꯤꯟꯖꯔꯤ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯨ ꯃꯁꯥꯅ ꯊꯕꯛ ꯄꯤꯖꯕ ꯈꯛꯇ ꯅꯠꯇꯅ ꯃꯁꯥꯒꯤ ꯊꯃꯣꯏꯗ ꯌꯥꯎꯖꯔꯤꯕ ꯑꯥꯔꯠ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤꯕ ꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯁꯤꯡꯃꯩ3ꯁꯤ ꯃꯥꯏꯀꯩꯗꯒꯤ ꯁꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯦ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯄꯣꯔꯠꯁꯤꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯌꯔ ꯑꯃꯈꯛꯀꯤ ꯕꯇꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯈꯛ ꯅꯝꯕꯤꯔꯒ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯨ ꯍꯥꯏꯕ ꯃꯐꯝ ꯑꯁꯤ ꯊꯝꯖꯕ ꯂꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ